ꯅꯨꯡꯊꯤꯜꯒꯤ ꯅꯨꯡꯁꯥꯅ ꯌꯥꯛꯄ ꯃꯈꯩ ꯁꯥꯕ ꯎꯔꯨꯝ ꯑꯃꯠꯇ ꯂꯩꯇꯕ ꯃꯐꯝ ꯑꯃꯗ ꯁꯨꯕ ꯅꯣꯝꯕ ꯀꯟꯕ ꯇꯣꯝꯁꯅꯥ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯄꯥꯛ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯌꯨꯛꯇꯒꯤꯁꯨ ꯏꯁꯤꯡ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯊꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯣꯝꯁꯅꯥ ꯃꯁꯥ ꯑꯗꯨ ꯋꯥꯔꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯍꯥꯏꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯃꯗ ꯃꯥꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯉꯥꯎꯖꯔꯛꯄ ꯀꯦꯕꯤ ꯀꯧꯕ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯈꯨꯠ ꯅꯥꯝꯃꯗꯅ ꯍꯪꯒꯥꯝ ꯃꯄꯨꯟ ꯈꯔ ꯑꯗꯨꯒ ꯃꯈꯨꯠ ꯅꯥꯝꯃꯗꯅ ꯂꯩ ꯆꯔꯣꯡ ꯈꯔ ꯄꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯇꯣꯝꯁꯅꯥꯅ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯆꯗꯨꯅ ꯂꯣꯟꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯀꯦꯕꯤꯅꯁꯨ ꯇꯣꯝꯁꯅꯥꯕꯨ ꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯣꯝꯁꯅꯥꯒꯤ ꯃꯣꯠꯂꯕ ꯑꯃꯟ ꯑꯀꯥꯏ ꯁꯦꯠꯄ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯇꯩꯕ ꯃꯇꯧ ꯑꯗꯨꯗ ꯀꯦꯕꯤ ꯍꯩꯅꯗꯕꯒꯤ ꯃꯇꯧ ꯎꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯈꯪꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯨꯕꯅ ꯀꯧꯗꯕꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯈꯜꯂꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯁꯤꯟꯅꯔꯒ "ꯏꯕꯨꯡ, ꯂꯩꯕꯥꯛ ꯇꯧꯔꯝꯃꯤꯔꯣ?" ꯇꯣꯝꯁꯅꯥ ꯍꯨꯃꯥꯡ ꯑꯗꯨ ꯇꯩꯊꯣꯛꯂꯒ "ꯍꯣꯏ ꯀꯦꯕꯤ, ꯅꯪꯗꯤ ꯀꯗꯥꯏ ꯆꯠꯂꯨꯏꯅꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯣꯄꯥꯛ ꯑꯗꯨ ꯂꯩꯃꯥꯏꯗ ꯊꯥꯗꯕ ꯃꯇꯝꯗ ꯁꯣꯏꯕꯗꯒꯤ ꯂꯩꯈꯣꯝ ꯃꯔꯤꯛ ꯈꯔ ꯀꯦꯕꯤꯒꯤ ꯐꯅꯦꯛꯇ ꯆꯣꯡꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯀꯦꯕꯤ ꯄꯥꯈꯠꯅ "ꯑꯁ, ꯑꯌꯥ, ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ? ꯑꯩꯒꯤ ꯐꯅꯦꯛꯁꯦ ꯄꯩꯁꯥ ꯌꯥꯝ ꯇꯥꯡꯈ꯭ꯔ ꯄꯣꯠꯅꯤ꯫ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯆꯨꯕꯗ ꯑꯩꯁꯦ ꯑꯃꯣꯠꯄꯤꯅꯤ ꯍꯥꯏꯅ ꯈꯟꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯑꯁ, ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯅꯦꯛ ꯑꯗꯨ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯗꯨꯅ ꯂꯩꯈꯣꯝ ꯑꯗꯨꯕꯨ ꯀꯣꯛꯅꯅꯕ ꯍꯥꯏꯗꯨꯅ ꯇꯧꯖꯔꯝꯃꯤ꯫ ꯇꯣꯝꯁꯅꯥꯅ "ꯏꯁꯤꯡ ꯁꯣꯛꯄꯤꯔꯛꯀꯦ, ꯈꯔ ꯆꯣꯠꯍꯜꯂꯒ ꯌꯦꯡꯒꯦꯔꯥ?" "ꯁꯤꯗꯤ ꯏꯁꯤꯡ ꯆꯣꯠꯄꯒ ꯌꯥꯕ ꯐꯅꯦꯛ ꯅꯠꯇꯤꯌꯦ꯫ ꯅꯣꯏꯅꯗꯤ ꯃꯁꯤꯒꯨꯝꯕ ꯐꯤꯖꯣꯜ ꯑꯁꯦ ꯑꯃꯨꯛ ꯐꯥꯎꯕ ꯁꯦꯠꯇꯕꯅꯤꯅ ꯈꯪꯉꯝꯃꯣꯏ꯫ ꯌꯥꯝꯅ ꯇꯥꯡꯕꯅꯤ꯫ ꯇꯣꯏꯅ ꯇꯣꯏꯅ ꯁꯨꯕ ꯌꯥꯗꯤꯌꯦ, ꯃꯟꯊꯈꯤꯒꯗꯧꯔꯤꯕꯅꯤ." ꯀꯦꯕꯤꯒꯤ ꯃꯔꯧ ꯂꯩꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨꯗ ꯇꯣꯝꯁꯅꯥꯅ ꯋꯥ ꯉꯥꯡꯒꯗꯧꯕ ꯏꯀꯥꯏꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯃꯥꯏꯗꯨ ꯅꯣꯟꯊꯔꯒ ꯇꯨꯃꯤꯟꯅꯁꯨ ꯂꯩꯔꯝꯃꯤ꯫ ꯀꯦꯕꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯔꯒ ꯃꯈꯅꯥꯎ ꯁꯦꯝꯂꯒ "ꯏꯕꯨꯡ, ꯑꯩꯅ ꯈꯔ ꯀꯟꯕ ꯋꯥꯍꯩ ꯍꯥꯏꯈ꯭ꯔ ꯃꯥꯜꯂꯤ꯫ ꯁꯥꯎꯒꯅꯨꯀꯣ, ꯑꯩꯁꯨ ꯁꯥꯎꯅꯤꯡꯃꯟꯕꯗꯒꯤ ꯍꯥꯏꯈꯤꯕꯅꯤ." ꯇꯣꯝꯁꯅꯥ ꯃꯣꯃꯣꯟ ꯅꯣꯛꯁꯤꯟꯅꯔꯒ "ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯀꯦꯕꯤ, ꯅꯪꯅ ꯆꯨꯝꯃꯤ, ꯑꯩꯒꯤ ꯏꯔꯥꯟꯅꯤ." ꯀꯦꯕꯤ ꯃꯃꯤꯠ ꯑꯗꯨ ꯐꯩꯅ ꯌꯦꯡꯂꯒ "ꯑꯗꯨꯗꯤ ꯏꯕꯨꯡ, ꯑꯩ ꯆꯠꯈ꯭ꯔꯒꯦ, ꯊꯦꯡꯉꯅꯤ꯫ ꯀꯨꯏꯅ ꯄꯟꯊꯔꯒ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ꯫ ꯁ꯭ꯋꯥꯏꯁꯦ ꯌꯥꯝ ꯃꯣꯠꯂꯦꯕ, ꯇꯤꯜꯂꯥꯏꯈꯨꯝꯕꯤ ꯆꯨꯔꯛꯀꯗꯕ ꯃꯥꯜꯂꯤ." ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯃꯈꯣꯡ ꯑꯗꯨ ꯂꯥꯎꯅ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯣꯝꯁꯅꯥ ꯆꯠꯈ꯭ꯔꯕ ꯀꯦꯕꯤꯕꯨ ꯌꯦꯡꯖꯔꯒ "ꯑꯩꯅꯗꯤ ꯃꯥꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯕ, ꯑꯗꯨꯕꯨ ꯃꯥꯅꯗꯤ ꯑꯩꯁꯦ ꯍꯩꯅꯗꯅ ꯎꯕꯒꯨꯝꯅꯁꯨ ꯇꯧꯏ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯅ ꯃꯥꯕꯨ ꯈꯟꯖꯔꯕꯁꯨ ꯏꯆꯤꯜꯁꯤꯅꯗꯤ ꯃꯐꯝꯗ ꯑꯁꯨꯛ ꯀꯨꯏꯔꯕ ꯐꯥꯎꯕ ꯅꯨꯡꯁꯤ ꯍꯥꯏꯖꯕꯗꯤ ꯉꯝꯗ꯭ꯔꯤ꯫ ꯑꯗꯨꯕꯨꯗꯤ ꯑꯩꯕꯨꯗꯤ ꯃꯍꯥꯛꯅ ꯀꯔꯤꯁꯨ ꯄꯥꯝꯕꯤꯔꯣꯏꯗ꯫ ꯏꯅꯥꯛ ꯍꯥꯏꯔ ꯈꯨꯟꯗꯦ, ꯁꯛ ꯍꯥꯏꯔ ꯀꯨꯆꯨꯝ, ꯃꯥꯗꯤ ꯐꯖꯕꯤ, ꯏꯅꯥꯛ ꯈꯨꯟꯕꯤ, ꯑꯩꯅ ꯀꯔꯤ ꯇꯧꯔꯨꯅꯤ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯂꯩꯄꯥꯛ ꯑꯗꯨ ꯑꯃꯨꯛ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯐꯤꯖꯣꯜ ꯑꯃꯨꯕ ꯑꯃꯗꯤ ꯑꯉꯧꯕ ꯁꯦꯠꯄꯤ, ꯃꯀꯣꯛꯇ ꯉꯥꯔꯨꯕꯥꯛ ꯑꯃ ꯄꯨꯕꯤ ꯍꯅꯨꯕꯤ ꯑꯃ ꯌꯥꯝꯅ ꯋꯥꯅ ꯇꯣꯝꯁꯅꯥꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯌꯥꯝꯅ ꯋꯥꯅ "ꯏꯕꯨꯡꯉꯣ, ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯍꯪꯖꯒꯦꯕ?" ꯇꯣꯝꯁꯅꯥ ꯃꯥꯒꯤ ꯌꯣꯄꯥꯛ ꯑꯗꯨ ꯂꯩꯃꯥꯏꯗ ꯊꯥꯗꯔꯒ "ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ? ꯌꯥꯝꯅ ꯋꯥꯅꯁꯨ ꯎꯔꯦ꯫ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯑꯕꯣꯛꯄꯣ?" "ꯏꯕꯨꯡꯉꯣ, ꯑꯩꯁꯦ ꯂꯩꯕꯥꯛ ꯂꯥꯜꯂꯒ ꯂꯩꯕ ꯊꯪꯅꯕ ꯂꯩꯕꯥꯛ ꯑꯃꯗ ꯆꯠꯀꯗꯕꯅꯤ꯫ ꯑꯗꯣ ꯑꯩꯗꯤ ꯑꯌꯨꯛꯇꯒꯤ ꯀꯔꯤꯁꯨ ꯆꯥꯔꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯕꯅ ꯂꯣꯏꯔꯦ, ꯆꯠꯄꯁꯨ ꯉꯝꯂꯔꯣꯏ꯫ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯑꯕꯣꯛꯇ ꯀꯔꯤꯅꯣ ꯈꯤꯇꯗꯤ ꯄꯤꯖꯕꯤꯕ ꯌꯥꯒꯗ꯭ꯔꯣ?" ꯇꯣꯝꯁꯅꯥ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯒ "ꯑꯕꯣꯛ, ꯑꯩꯗꯤ ꯍꯧꯖꯤꯛ ꯀꯔꯤꯁꯨ ꯌꯥꯎꯔꯛꯇꯦ꯫ ꯑꯩꯅ ꯌꯥꯎꯔꯛꯄ ꯍꯥꯏꯕꯕꯨ ꯃꯁꯤꯒꯤ ꯌꯣꯄꯥꯛ ꯑꯁꯤꯇꯪꯅꯤ꯫ ꯑꯗꯣ ꯑꯕꯣꯛ, ꯃꯁꯤꯒꯤ ꯎꯃꯪꯁꯦ, ꯃꯁꯤꯒꯤ ꯃꯅꯥꯛꯇ ꯏꯁꯤꯡ ꯏꯐꯨꯠ ꯑꯃꯗꯤ ꯊꯣꯛꯄꯅꯤ꯫ ꯃꯗꯨꯗꯒꯤ ꯏꯁꯤꯡ ꯂꯧꯗꯨꯅ ꯑꯕꯣꯛꯇ ꯈꯨꯠꯁꯤꯟꯅꯕꯗꯤ ꯑꯩꯅ ꯉꯝꯒꯅꯤ." ꯍꯅꯨꯕꯤ ꯑꯗꯨꯅ ꯍꯔꯥꯎꯅ "ꯏꯕꯨꯡꯉꯣ, ꯃꯗꯨ ꯑꯣꯏꯔꯕꯁꯨ ꯌꯥꯏꯌꯦ." ꯇꯣꯝꯁꯅꯥꯅ "ꯑꯗꯨꯗꯤ ꯑꯕꯣꯛ, ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯂꯩꯔꯝꯃꯨ, ꯑꯩ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯄꯨꯔꯛꯀꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯁꯨ ꯂꯦꯞꯄ ꯋꯥꯔꯗꯨꯅ ꯂꯩꯃꯥꯏꯗ ꯐꯝꯊꯔꯗꯨꯅ ꯇꯣꯝꯁꯅꯥꯕꯨ ꯂꯥꯛꯄ ꯌꯦꯡꯖꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯎꯇꯣꯡꯅ ꯁꯦꯝꯕ ꯄꯥꯇ꯭ꯔ ꯑꯃꯗ ꯏꯁꯤꯡ ꯈꯔ ꯍꯥꯞꯇꯨꯅ ꯄꯨꯔꯛꯂꯒ "ꯑꯕꯣꯛ, ꯁꯦ, ꯏꯁꯤꯡ ꯍꯥꯏꯕꯗꯣ ꯁꯤꯗ ꯂꯩꯔꯦ." ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯏꯁꯤꯡ ꯑꯗꯨ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯐꯠ ꯂꯧꯔꯒ ꯃꯈꯅꯥꯎ ꯑꯗꯨꯗ ꯁꯤꯒꯥꯏꯗꯧꯕ ꯃꯈꯩ ꯊꯛꯆꯤꯜꯂꯝꯃꯤ꯫ ꯇꯣꯝꯁꯅꯥꯅ "ꯑꯕꯣꯛꯅ ꯄꯦꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯍꯥꯏꯕꯤꯌꯨ, ꯑꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯑꯩꯍꯥꯛ ꯁꯣꯛꯆꯒꯦ." ꯍꯅꯨꯕꯤ ꯑꯗꯨ ꯁꯣꯔ ꯁꯥꯡꯅ 3-4ꯔꯛ ꯍꯣꯟꯊꯔꯒ "ꯌꯥꯔꯅꯤ ꯏꯕꯨꯡꯉꯣ, ꯑꯁ ꯅꯦ ꯍꯦꯛꯇꯥꯏꯗ, ꯏꯁꯤꯡꯁꯦ ꯊꯛꯄꯗꯒꯤꯗꯤ ꯋꯥꯈꯜꯒꯥꯁꯦ ꯊꯣꯛꯂꯦ꯫ ꯀꯗꯥꯏꯗꯒꯤ ꯁꯥꯈ꯭ꯔꯕ ꯅꯨꯡꯁꯥ ꯑꯁꯤꯗ ꯑꯩꯗꯤ ꯀꯔꯤꯃꯠꯇ ꯆꯥꯗꯕꯒ ꯆꯥꯛ ꯂꯥꯝꯕꯒ ꯀꯣꯛ ꯉꯥꯎꯕꯒ ꯄꯥꯁꯤꯟꯅꯈ꯭ꯔꯕꯅꯤꯅꯦ꯫ ꯅꯪ ꯊꯦꯡꯅꯔꯝꯗ꯭ꯔꯕꯗꯤꯅꯦ ꯑꯩ ꯁꯤꯔꯝꯕꯁꯨ ꯌꯥꯔꯤ ꯄꯣꯠꯅꯤ." ꯇꯣꯝꯁꯅꯥ ꯅꯣꯛꯂꯒ "ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯑꯕꯣꯛ,
Hanubi aduna momon tawraga. Nangi ising ase asuk matik hawkre. Hek pokpadagi asuk magun leba ahawba ising ase amukta phawba thaksadrini abokti. Abokna pangthada thagatpire. Ado abok yam wana su ure ahingsima aigi yum amanba aduda leklurase. Nongalaga amuk chatpa yagadro. Ibungo ay yamnadi lekningi. Adubo ay chatpa lepadi yade. Hayeng ayuk anta aada thunglaga dabani. Matam sisu thengjilagre. Phare adudi ay chatnanaba tawrage. Nangnasu aigi mateng pangbirabanina ainasu nangi ngamjaba mateng amadi phanglamgi. Asi haiduna magi khawjawa adudagi yamna phajakraba masak matau phajaba laifadebi ama puthoraktuna. Sesi ibungo masin aina ngamjaba haibabu. Masi upaga aina pirambani haiba ningsingnaba cheksina thamukko. Tomsana laidi adubu lauraga munna yenglaga khonjel hauna nokthoraklami. Hanubi aduna ngakna. Kaino kari tawrage pamdrabaro. Tomsana nokpado thenglaga. Aba asik yam phajaba laidi sidi aidi amukta phawba ukidri. Ada aina nokpagi maramdi aidi hojikpa khangphari nupi sunade. Ada ichau chawba makai laidi amuk sanakigadra haiduna wakhalda asum khanjabagi nokchabani. Hanubi aduna nupa nupi khenaba laiti. Nongma soidana madugi kanapham leirakpasu yai. Cheksina thamjiluko. Wasi hairamlaga hanubido adumak chaksu suraduna chatkirami. Tomsana hanubi chakrabada laidi aduda munna yenglaga momon noklaga. Abokse kayada nushiriban. Aibo pikta pikliba angang macha amagum uduna masumakni haina khanduna laidi ase nushina sinabirambani. Asi haiduna mafam chana laidi adu thamlaba matungda yopak adu paiduna lepak amuk tawba hawkirami. Numidang wairam yawraklabada thengle haiduna mayumda halaklami. Iru maitha thoklaga chak thongnanaba thawrang tawrami. Matomta leibana ichik hek chikle. Hanubina piramba laidi adu nanbiraga. Lairaba aigi yumda thonglabanina nangsu aigi amotpa matawase lawba tabaniko. Adubu kaisu waram. Aina nangbudi mothal. Ananba mafamda lengdana abok adumakni khalaga thamgadawribani. Asi haiduna momon nokcherami. Numidang aduma waman kibana masa adu pop tari. Aduna isi siba makai tumlami. Mathangi ayuki matamdani. Tomsana kudayama setuna makuta thangjaw amaga polang amaga yanduna thoraklami. Asum lakpagi lambida itha thajadana kebi adu ngasidi ketharaga yamna ningthijaba phizol ama setuna. Napada angang manacho mama chilladuna momon noktuna laklami. Tomsana di madu ubada pungaw hek ngawkre. Ngayhak aduda masa adu kebibu nungsibana ngawre. Laitafam khangdaba haibadu oire. Kausira kauroisira khanjana duna leiringai khanghaudana kebina momon noklaga. Ta Tomsana kadaidano thangjauni kaini ayuk ngada sida. Tomsana harauna. Tu agi chingasida hayamna pale hai. Ada hayekpa chaluge tawbani. Ado nangdi kadaidano yam ketharaga nana laisiba. Monda yam nungaiba sumale. Kebi momon noklaga. Kaisa laiteda. Ngasidi ay wakal kita nungaiba. Adugi sum kiri zani da aigise. O, ado kebi. Nang sarakadra. Ay kaino madi hainingi. Kebi momon noklaga. Kaino. Koidana adumak hayu kaidorage. Nate. Ay sibu nangi mita hinchayay tambi oina ururabraba. Yam kizana ngangi dubo. Tomsana koina phumjenduna thamlakpa kebi mahakpo nungshiba adu ngasidi. Phongdok ningbagi ihul ama kanna phawraklami. Nupa thoklage. Yarakpa yaraktaba haibaduna mahaki apambani. Adubu phongdadi phonglage haina chap yungna khankre. Asumna khanduna leiringai matam aduda kebina. Ibong, aima, kaidorage mangduna leiridubo. Tomsana sor sangna amuktang hontoklaga. Kebi, ay nangbu thamoy sengna nungsi. Wahaidu tabada kebi mayado karaga Tomsanada munna yengduna leirami. Aduga mikup khare yenglamlaba matungda khonjel hauna maya adu higalaga wanthaba makai noklaga. Ha. Kariba sikida. Amtaga haironi. Amtaga hairo. Aina nangbu nungsijarakpa yamna kuiri. Ay nangbu nungsi kebi. Nate. Nangbu aise kanano khangjara baba. Yam nokningi nangse. Nangi wakalse kainoba. Nangbu ningthijaba phajaba neyumga leizarabo. Kayam chawge. Kayam phajana sage.
Sana likon aina hairappa khudingi sabiba ngamladro phajaba visual phajaba sagol gari phajaba pukham ahauba ensang aduga aidi thabuk somta suba haide aigi haibabo chaba tumba yamna awangba thaki mi singa punba masini aigi punsi aina hari singsibo nangbu loina inba ngamladro asi haiduna yamna usittana Tom Sanada koktagina ton phawa yengdaklame Tom Sana kebigi matawaduda ikaina masada yengjarami aduga nungaitana hoi nangna hariba mayam singado aina piba amatangam aidi lairabani po pangsuba nate adubu kebi laira jarabasu aidi pukjil seng nangbudi harauna momon minok tamhanduna hinghanbadi ngamgani aiga nanga thakhinai khangna khang nangbudi nungsiganu haiba ngamde hekta ningsing ikai iki pumba thadoklak nangbu nungsi phongkhri ngasidi aidi nangse naha makhai icham chame khalaga nangdi yam ngamme mabung machal amagumna khali boi ninglure chingdi chingnabako nangna aise pamba nungsibadi manba ado nasagi thakto yenglaga wado khara ngango seliba visual aduga hairiba nungsiriba nupi asiga khara chanabrane as yam hainade da khalubada nangi na yumda nahan aina lambi phawraga chatpada haifet urakpada nganu makon bu maline ha ha maduda layu hairaba aibo pakang oiradi ne khara sunan badam chamot khoimot naraga kanagi nupina yabidoino ai dokro nangalenga manaba lairaba chudat nabi sing kana amatan nangbu nushibada ne yabira oi kebige wahai aduda Tom Sana kari nungi hairibano haina ningamdaba phawraklami tanja aduda khanghaudana mafam aduda masak matau yamna phajaba masa adu sit nanba Fizolna Rajkumar gumna setpa nupa amakhak sagol gari thauraduna khamlaklami aduga nupa adu kumtharaklaga kebida momon tawsile aduga nakanda leptuna lairiba Tom Sanada yamna usittana yenglaga sidi chaknibra nate asuk wana ngahaliba sibu karigino kari nu khar pithoga thadokhiba yadro ase haiduna magi phuri khawdagi sel khara lauthораklaga hai chakniba sese ngasidi sel yamne yaraktre sawede ko siki ahum se lawro mithai ra kari nu khara charaga ngasigi di khango ko Tom Sana sel adu inthoklaga sel adu amukta hapchen biko mi bo aduk thina su ikai be pigi khangan ai adomna khaliba chakniba du na chade isagi humang mumal ne suraga talaga chajaba miyoy amane hey wata sidi kai nomnin he yamne icham cham jaba lairaba haibaduni ne nate kebi kanano khangbra basibo asuk mot panu pasiga onsinaraga wariga sari sibo tandabro laina chelakani mahikka changdana tokani ko chalorase kebi nupa adogi makhut adu chetna konsilaga yamna usitana nuklaga ibung Tom Sana yengo nangi mangda uriba nupa masak phajaba masananba wang chawba ina khunbase aigidi ipuroiba oiga tawribani maga aiga haina singnaba loikre aduna sawyade nangna pamjaba nupi amotpi gumbi khara yenghoro aidi motpa laira chudana base kaya pamjade aduna nangi nuksibada ai lausan mangamlaro aduga hafam su laitre adubu tha khangdana nupi amobu hekta nusi haibase aidi kaya yaningde sawbodi sawbigano khupak amadangdi thajaramge asi haiduna Tom Sanada sauna kebina khupakna tharami aduga matina du sidoklamnaga thui chaslao nupa aduna sunokrem haigrem naraga Tom Sanagi masam aduda suru nairaga nupa macha lairaba oina lay ina khunbagi matau logi khangan choketani asi hairamlaga anido sagol gari tongduna chatkhirami Tom Sana mapunsida adukanba wahai taraktrabana khangwa ngamdaba haibadu oire matomata sijarasira haiba phawba khanjaraklami ikaibana sumasa adu thak nikli akoiba aduda ko yenglamlaga makhong adu yangna thangduna mayum tamna chenkhirami mikup kharagi matungda mayum yaurabada thongnaw pumba chetna lonsinduna khonjel hauna laimai aduda phamtharaga nupa oirabasu kapjarai masa adu pendabana phaklang aduda khutumna hanjin phuraga asukwa punsi hingasibo kanane hingnabagi karigi taibung pale sida lehenbiriban he ishwar aibo hatokpiro ai hingba pamdre po pang sudaba aina kari kana khigani ase haiduna kapjarami tanja aduda khanghaudana magi upu mathakta thangkalaga thamba
ꯂꯥꯏꯐꯗꯤꯕꯤ ꯑꯗꯨ ꯂꯩꯃꯥꯏꯗ ꯐꯠ ꯇꯥꯔꯛꯂꯝꯃꯤ꯫ ꯇꯣꯝꯁꯅꯥ ꯂꯥꯏꯗꯕꯤ ꯑꯗꯨ ꯈꯨꯝꯀꯠꯂꯒ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯒ ꯅꯪꯁꯨ ꯂꯥꯏꯔꯕ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯂꯩꯕ ꯄꯥꯝꯗ꯭ꯔꯗꯨꯅ ꯆꯠꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ? ꯑꯩꯒꯤ ꯌꯨꯝꯗ ꯂꯩꯕ ꯍꯥꯏꯕꯕꯨ ꯅꯪ ꯈꯛꯇꯃꯛ ꯉꯥꯏ꯫ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯅ ꯍꯦꯟꯃꯟꯕꯅ ꯃꯁꯥ ꯑꯗꯨ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦ꯫ ꯍꯤꯡꯅꯤꯡꯕ ꯍꯥꯏꯕꯗꯨ ꯃꯁꯥꯗ ꯀꯌꯥ ꯐꯥꯎꯔꯛꯂꯝꯗꯦ꯫ ꯉꯥꯏꯍꯥꯛ ꯋꯥꯈꯜꯅ ꯃꯪꯗꯨꯅ ꯂꯩꯔꯝꯂꯕ ꯃꯇꯨꯡꯗ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯌꯨꯕꯤ ꯊꯧꯔꯤ ꯑꯗꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯐꯪꯂꯕꯗ ꯐꯥꯟ ꯑꯃ ꯊꯥꯗꯨꯅ ꯐꯩꯔꯦꯟꯗ ꯊꯧꯔꯤ ꯑꯗꯨ ꯌꯥꯟꯁꯤꯟꯗꯨꯅ ꯃꯁꯥ ꯑꯗꯨ ꯁꯤꯖꯟꯅꯕ ꯍꯥꯏꯗꯨꯅ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯧꯔꯤ ꯑꯗꯨꯅ ꯃꯉꯛꯁꯝ ꯑꯗꯨꯗ ꯍꯦꯛ ꯍꯥꯞꯆꯤꯟꯒꯦ ꯇꯧꯕꯒ ꯈꯪꯍꯧꯗꯅ ꯌꯥꯝꯅ ꯅꯨꯡꯁꯤꯔꯕ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ "ꯏꯕꯨꯡ, ꯑꯗꯨꯝꯅ ꯇꯧꯒꯅꯨ, ꯐꯠꯇꯤꯌꯦ." ꯇꯣꯝꯁꯅꯥ ꯏꯉꯛ ꯉꯛꯂꯤ꯫ ꯃꯥꯒꯤ ꯌꯨꯝ ꯑꯗꯨꯗꯗꯤ ꯃꯇꯣꯝꯇ ꯂꯩꯕꯅꯤ꯫ ꯀꯗꯣꯝꯗꯒꯤ ꯀꯅꯥꯒꯤ ꯈꯣꯟꯖꯦꯜꯅꯣ ꯈꯜꯂꯕꯗ ꯃꯃꯤꯠ ꯑꯗꯨ ꯇꯔꯥꯎ ꯇꯔꯥꯎ ꯄꯥꯡꯗꯨꯅ ꯇꯁꯦꯡꯅ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯋꯥꯈꯜꯅꯔꯥ ꯍꯥꯏꯗꯨꯅ ꯈꯟꯖꯗꯨꯅ ꯂꯩꯔꯤꯉꯩ ꯑꯃꯨꯛꯀꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡ, ꯀꯨꯝꯊꯕꯤꯔꯛꯑꯣ, ꯑꯩꯒꯤꯁꯨ ꯈꯔ ꯈꯟꯕꯤꯌꯨ. ꯑꯩꯒꯤꯗꯤ ꯅꯪ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯤꯌꯦ." ꯇꯣꯝꯁꯅꯥ ꯄꯥꯈꯠꯅ, "ꯍꯩꯁ, ꯃꯁꯤ ꯑꯩꯒꯤ ꯋꯥꯈꯜꯅ ꯅꯠꯇꯦꯗ, ꯇꯥꯏꯕꯪꯗꯅꯤ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯊꯟꯇ ꯁꯤꯖꯒꯦ ꯇꯧꯔꯝꯕ ꯇꯣꯝꯁꯅꯥ ꯑꯗꯨ ꯀꯨꯝꯊꯔꯛꯇꯨꯅ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯄꯤꯔꯝꯕ ꯂꯥꯏꯐꯗꯤꯕꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛ ꯈꯪꯂꯗꯨꯅ ꯂꯩꯃꯥꯏꯗ ꯇꯨꯁꯤꯜꯂꯝꯃꯤ꯫ "ꯅꯍꯥꯛ ꯀꯅꯥꯅꯣ? ꯅꯪꯕꯨ ꯃꯤꯆꯪ ꯍꯩꯕꯤ ꯑꯃꯔꯥ? ꯃꯃꯥꯡ ꯊꯛꯇ ꯊꯦꯡꯅꯈꯤꯕ ꯑꯕꯣꯛ ꯑꯗꯨꯅ ꯃꯤꯆꯪ ꯇꯧꯅꯅꯕ ꯊꯥꯔꯛꯂꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯅꯍꯥꯛ ꯚꯨꯠ ꯑꯃꯔꯥ?" ꯂꯥꯏꯗꯤ ꯑꯗꯨꯅ, "ꯅꯠꯇꯦ ꯅꯠꯇꯦ ꯏꯕꯨꯡ, ꯅꯪꯅ ꯈꯜꯂꯤꯕ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕꯅꯤ. ꯑꯩꯁꯨ ꯅꯪꯒꯨꯝꯕꯅꯤ, ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯤ. ꯇꯧꯕꯇꯕꯨ ꯑꯩꯗꯤ ꯁꯥꯞ ꯑꯃꯗꯒꯤ ꯑꯁꯨꯝꯅ ꯑꯣꯏꯈꯤꯕꯅꯤ. ꯑꯩꯕꯨ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨ." ꯇꯣꯝꯁꯅꯥ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ, "ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛꯀꯤ ꯋꯥꯔꯤ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯤꯌꯨ, ꯑꯗꯨꯒ ꯅꯪꯕꯨ ꯊꯥꯖꯕ ꯉꯝꯒꯅꯤ." ꯂꯥꯏꯐꯗꯤꯕꯤ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯅ, "ꯑꯩꯒꯤ ꯃꯤꯡ ꯊꯥꯗꯣꯏ ꯀꯧꯏ. ꯑꯩꯍꯥꯛ ꯃꯤꯆꯪ ꯍꯩꯕꯤ ꯑꯃꯅꯤ. ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯕꯨ ꯀꯂꯛ ꯌꯦꯡꯊꯤꯕ ꯑꯃꯥꯏꯕꯤ ꯐꯠꯇꯕꯤ ꯑꯃꯈꯛ ꯂꯩ. ꯃꯍꯥꯛꯅ ꯑꯆꯦꯡꯕ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯑꯩꯕꯨ ꯐꯥꯖꯤꯜꯂꯒ ꯂꯥꯏꯐꯗꯤꯕꯤ ꯑꯣꯜꯍꯟꯈꯤꯕꯅꯤ. ꯑꯗꯨꯒ ꯑꯩꯍꯥꯛꯀꯤ ꯁꯛꯇꯤ ꯃꯈꯩ ꯃꯍꯥꯛꯅ ꯂꯣꯏꯅ ꯂꯧꯕꯤꯈ꯭ꯔꯒ ꯃꯍꯥꯛꯇꯤ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯍꯔꯥꯎꯅ ꯃꯥꯏ ꯄꯥꯛꯅ ꯆꯠꯈꯤꯕꯅꯤ. ꯑꯩꯁꯨ ꯂꯥꯏꯐꯗꯤꯕꯤ ꯑꯣꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯔꯛ ꯇꯤꯟꯕ ꯃꯐꯝꯗ ꯆꯠꯂꯕꯗꯤ ꯃꯤꯌꯥꯝꯅ ꯑꯩꯕꯨ ꯐꯠꯇꯕ ꯚꯨꯠ ꯆꯪꯕꯤꯅꯤ ꯍꯥꯏꯅ ꯍꯥꯠꯄꯤꯈꯤꯒꯅꯤ ꯈꯟꯗꯨꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯂꯧꯔꯒ ꯑꯩꯒꯤ ꯌꯨꯝꯗ ꯍꯜꯂꯒꯦ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯗ ꯇꯝꯖꯈꯤ. ꯃꯈꯣꯏꯅꯁꯨ ꯊꯥꯖꯕꯤꯈꯤ. ꯑꯗꯨꯗꯒꯤꯗꯤ ꯑꯩꯒꯤ ꯏꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯤꯡ ꯆꯠꯄ ꯑꯍꯩꯕ ꯑꯃꯥꯏꯕꯤ ꯑꯃ ꯊꯤꯔꯒ ꯑꯩꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯣ ꯑꯃꯨꯛ ꯍꯟꯖꯤꯟꯍꯟꯕ ꯌꯥꯅꯅꯕ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯝꯃꯤ. ꯑꯃꯥꯏꯕ ꯑꯗꯨꯅ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯄꯥꯈꯪ ꯑꯃ ꯊꯤꯌꯨ, ꯅꯨꯡꯇꯤꯒꯤ ꯑꯋꯥꯡꯕ ꯆꯤꯡꯗꯣꯜꯗꯒꯤ ꯁꯣꯛꯄ ꯂꯣꯛꯀꯤ ꯑꯔꯨꯕ ꯑꯃꯛꯄ ꯌꯥꯎꯗ꯭ꯔꯕ ꯏꯁꯤꯡ ꯑꯗꯣ ꯈꯨꯖꯣꯞ ꯊꯟꯅ ꯑꯍꯨꯝ ꯄꯤꯊꯛꯎ. ꯑꯗꯨꯝꯅ ꯊꯥ ꯑꯃꯒꯤ ꯃꯇꯨꯡꯗ ꯁꯣꯏꯗꯅ ꯑꯩ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯟꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯇꯥꯛꯄꯤꯔꯛꯄꯗꯒꯤ ꯑꯩꯒꯤ ꯏꯃꯥꯅ ꯍꯅꯨꯕꯤꯒꯤ ꯁꯛꯂꯣꯟ ꯂꯧꯁꯤꯟꯅꯗꯨꯅ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯃꯤꯑꯣꯏꯕ ꯑꯁꯨꯝ ꯊꯤꯔꯛꯄꯗ ꯅꯍꯥꯛ ꯑꯣꯏꯔꯝꯕꯗꯒꯤ ꯑꯩꯕꯨ ꯅꯐꯝꯗ ꯁꯤꯟꯅꯔꯝꯕꯅꯤ. ꯍꯅꯨꯕꯤ ꯑꯗꯣ ꯑꯩꯒꯤꯗꯤ ꯍꯦꯛ ꯄꯣꯛꯆꯕ ꯏꯃꯥꯅꯤ. ꯏꯃꯥ ꯑꯩꯈꯣꯏ ꯑꯅꯤꯅ ꯅꯐꯝꯗ ꯑꯁꯦꯡꯕ ꯍꯥꯏꯗꯣꯛꯇ ꯂꯧꯅꯝ ꯇꯧꯈꯤꯕ ꯑꯗꯨꯒꯤꯗꯃꯛꯇ ꯉꯥꯛꯄꯤꯌꯨ ꯏꯕꯨꯡ." "ꯃꯗꯨꯗꯤ ꯃꯤꯅꯝꯕ ꯀꯧꯗꯦ. ꯃꯁꯤꯗ ꯑꯩꯅ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯖꯧ ꯍꯥꯏꯕꯅꯣ?" "ꯏꯕꯨꯡ, ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤ ꯑꯗꯨꯕꯨ ꯍꯜꯂꯛꯄ ꯉꯝꯕꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯎꯄꯥꯏꯗꯤ ꯅꯍꯥꯛ ꯈꯛꯇꯅꯤ. ꯊꯥ ꯑꯃ ꯁꯨꯗ꯭ꯔꯤꯕ ꯐꯥꯎꯕ ꯅꯍꯥꯛꯅ ꯑꯩꯕꯨ ꯅꯨꯡꯇꯤꯒꯤ ꯑꯋꯥꯡꯕ ꯆꯤꯡꯗꯣꯜꯗꯒꯤ ꯂꯣꯛꯀꯤ ꯑꯁꯦꯡꯕ ꯑꯔꯨꯕ ꯏꯁꯤꯡ ꯑꯗꯣ ꯈꯨꯖꯣꯞ ꯊꯟꯕ 3 ꯄꯤꯊꯛꯄꯤꯌꯨ. ꯅꯍꯥꯛꯀꯤ ꯇꯧꯕꯤꯃꯜ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯀꯥꯎꯖꯔꯣꯏ. ꯑꯗꯨꯒ ꯏꯕꯨꯡ, ꯀꯔꯤꯒꯨꯝꯕ ꯇꯥꯡꯅ ꯄꯣꯛꯄ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯑꯁꯤꯕꯨ ꯅꯍꯥꯛꯅ ꯊꯋꯥꯏ ꯊꯥꯒꯦ ꯍꯥꯏꯗꯨꯅ ꯊꯧꯔꯥꯡꯕꯗꯣ ꯃꯗꯨ ꯇꯧꯕꯤꯒꯅꯨ." "ꯃꯗꯨ ꯀꯔꯤꯒꯤꯅꯣ?" ꯇꯣꯝꯁꯅꯥ ꯅꯨꯡꯉꯥꯏꯇꯅ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯂꯤꯊꯣꯛꯂꯝꯃꯤ. ꯑꯗꯨꯒ ꯃꯣꯃꯣꯟ ꯅꯣꯛꯂꯒ, "ꯃꯤꯒꯤ ꯃꯆꯥ ꯏꯅꯥꯛ ꯈꯨꯟꯕꯤ, ꯃꯁꯛ ꯐꯖꯕꯤ, ꯑꯩꯒꯤ ꯊꯥꯛ ꯌꯦꯡꯗꯅ ꯅꯨꯡꯁꯤ ꯍꯥꯏꯔꯨꯕꯒꯤ ꯏꯔꯥꯜ ꯑꯩꯁꯦ ꯑꯉꯥꯎꯕ ꯇꯥꯔꯦ. ꯀꯅꯥ ꯑꯃꯠꯇꯁꯨ ꯂꯩꯇ꯭ꯔꯤ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ. ꯑꯗꯨꯅ ꯍꯤꯡꯂꯨꯕꯗ ꯀꯥꯟꯅꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯁꯤꯖꯒꯦ ꯇꯧꯕꯗ ꯅꯪꯅ ꯈꯝꯂꯛꯂꯤꯕ ꯑꯁꯤꯅꯤ." ꯊꯥꯗꯣꯏꯅ, "ꯏꯁ, ꯅꯨꯄꯤꯒꯤꯗꯃꯛꯄꯨ ꯊꯋꯥꯏꯗꯨ ꯀꯔꯤꯁꯨ ꯄꯥꯝꯃꯨꯗ꯭ꯔꯕꯔꯣ? ꯑꯩ ꯑꯣꯏꯔꯗꯤꯅꯦ ꯆꯥꯛ ꯇꯞꯇꯥꯕ ꯃꯈꯩ ꯆꯥꯁꯤꯜꯂꯒ ꯇꯨꯝꯂꯗꯧꯅꯤ. ꯍꯧꯖꯤꯛꯇꯤ ꯑꯩꯁꯦ ꯅꯍꯥꯛꯀꯤ ꯏꯃꯨꯡ ꯑꯃꯒꯤ ꯃꯤꯑꯣꯏꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨ." ꯇꯣꯝꯁꯅꯥ ꯂꯥꯏꯗꯤ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨ ꯁꯣꯛꯂꯒ, "ꯏꯁꯣꯔꯁꯦ ꯂꯩꯗꯤ ꯂꯩꯕꯖꯥꯠꯅꯤ. ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯅꯪ ꯑꯃ ꯊꯣꯔꯛꯄꯁꯦ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯏ. ꯍꯧꯖꯤꯛꯇꯤ
ꯑꯩꯍꯥꯛ ꯍꯤꯡꯅꯤꯡꯕꯒꯤ ꯋꯥꯈꯜ ꯂꯥꯛꯂꯦ ꯀꯔꯤꯁꯨ ꯅꯠꯇꯕ ꯄꯣꯠꯇ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯏꯁꯥ ꯁꯤꯖꯅꯕ ꯈꯛ ꯍꯣꯠꯅꯔꯔꯣꯏ ꯊꯥꯗꯣꯏ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯑꯗꯨꯗꯤ ꯏꯕꯣꯡ ꯉꯁꯤꯒꯤ ꯏꯁꯤꯡ ꯄꯤꯊꯛꯑꯣꯏꯗ꯭ꯔꯣ ꯏꯁ ꯄꯨꯡꯀꯥꯎ ꯀꯥꯎꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯂꯩꯔꯝꯃꯨ ꯐꯖꯅ ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯛꯇꯕꯤꯗ ꯂꯩꯔꯝꯃꯨꯀꯣ ꯑꯩ ꯊꯨꯅ ꯍꯜꯂꯛꯀꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯊꯥꯗꯣꯏ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯉꯁꯤꯗꯤ ꯋꯥꯈꯜꯁꯦ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯕꯅꯤ ꯃꯍꯥꯛꯀꯨꯝꯕ ꯄꯥꯈꯪꯗꯤ ꯑꯇꯥꯡꯕꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯨ ꯃꯍꯥꯛꯅ ꯀꯟꯕꯤꯕ ꯁꯣꯏꯗꯅ ꯉꯝꯒꯅꯤ ꯊꯥꯖꯩ ꯁꯣꯝꯗꯅ ꯇꯣꯝꯁꯅ ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯇꯕ ꯃꯈꯩ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯆꯤꯡꯗꯣꯜ ꯇꯝꯅ ꯀꯥꯔꯛꯂꯝꯃꯤ ꯃꯈꯣꯡ ꯑꯗꯨꯁꯨ ꯀꯥꯎꯗꯨꯅ ꯀꯔꯤꯃꯠꯇ ꯇꯣꯡꯗꯅ ꯂꯥꯛꯄꯒꯤ ꯇꯤꯡꯈꯪ ꯃꯌꯥꯝ ꯑꯃꯅ ꯌꯨꯔꯗꯨꯅ ꯏ ꯊꯣꯛꯂꯝꯃꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯆꯤꯡꯗꯣꯜ ꯃꯊꯛ ꯌꯧꯔꯗꯨꯅ ꯂꯣꯛ ꯂꯩꯐꯝ ꯊꯤꯔꯛꯂꯝꯃꯤ ꯀꯔꯤꯃꯠꯇ ꯂꯩꯕꯒꯤ ꯃꯃꯤ ꯑꯃꯠꯇ ꯇꯥꯗ꯭ꯔꯕꯗ ꯇꯣꯝꯁꯅ ꯋꯥꯈꯜ ꯋꯥꯅ ꯂꯩꯃꯥꯏꯗ ꯐꯝꯊꯔꯒ ꯑꯁꯨꯛ ꯋꯥꯅ ꯂꯥꯛꯂꯒ ꯏꯁꯤꯡ ꯈꯨꯖꯣꯞ ꯑꯃ ꯐꯥꯎꯕ ꯁꯣꯛꯇꯅ ꯍꯟꯒꯗ꯭ꯔꯥ ꯈꯧꯔꯥꯡꯅ ꯂꯩꯖꯍꯧꯔꯤꯕ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯅ ꯀꯝꯗꯧꯕ ꯑꯁꯨꯝꯅ ꯋꯥꯈꯜꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯑꯃꯨꯕ ꯃꯆꯨꯒꯤ ꯁꯥ ꯃꯈꯜ ꯑꯃꯅ ꯇꯣꯝꯁꯅꯥꯅ ꯄꯨꯖꯔꯛꯂꯤꯕ ꯏꯁꯤꯡ ꯍꯥꯞꯅꯅꯕ ꯄꯥꯇ꯭ꯔ ꯑꯗꯨ ꯆꯦꯟꯗꯨꯅ ꯈꯣꯡꯖꯦꯜ ꯌꯥꯡꯅ ꯆꯦꯟꯈꯤꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯇꯣꯝꯁꯅꯥ ꯐꯨꯛ ꯍꯧꯒꯠꯂꯒ ꯈꯣꯟꯖꯦꯜ ꯍꯧꯅ ꯍꯦ ꯉꯥꯏꯈꯣꯅꯦ ꯍꯦ ꯃꯗꯣ ꯑꯆꯥ ꯑꯊꯛ ꯑꯝꯇ ꯅꯠꯇꯦꯅꯦ ꯃꯗꯨ ꯄꯨꯈꯤꯅꯨꯅꯦ ꯋꯥꯐꯝ ꯑꯁꯤ ꯂꯥꯎꯗꯨꯅ ꯁꯥ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯇꯥꯟꯅꯔꯛꯂꯝꯃꯤ ꯑꯁꯨꯝ ꯆꯦꯜꯂꯛꯄꯅ ꯑꯃꯨꯕ ꯁꯥ ꯑꯗꯨ ꯆꯦꯜꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯔꯛꯇꯨꯅ ꯇꯣꯝꯁꯅꯥꯒꯤ ꯃꯥꯡꯗ ꯇꯨꯃꯤꯟꯅ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯕ ꯃꯈꯩ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯇꯣꯝꯁꯅꯥ ꯋꯥꯔꯗꯨꯅ ꯁꯣꯔ ꯁꯥꯡꯅ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯒ ꯈꯨꯔꯨ ꯁꯦꯜꯂꯒ ꯑꯃꯨꯕ ꯁꯥ ꯌꯥꯔꯕꯗꯤ ꯏꯁꯤꯡ ꯍꯥꯞꯅꯅꯕ ꯄꯥꯇ꯭ꯔ ꯑꯗꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯁꯤꯟꯅꯕꯤꯌꯨ ꯃꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄꯣꯠꯁꯛ ꯅꯍꯥꯛꯀꯤ ꯀꯔꯤ ꯑꯄꯥꯝꯕ ꯂꯩ ꯍꯥꯏꯌꯨ ꯑꯩꯅ ꯑꯉꯝꯕ ꯑꯣꯏꯔꯕꯗꯤ ꯇꯧꯖꯒꯦ ꯑꯗꯨꯕꯨ ꯁꯥ ꯑꯗꯨꯅ ꯀꯔꯤꯁꯨ ꯑꯁꯥꯎꯕ ꯎꯠꯇ ꯇꯣꯝꯁꯅꯥꯗ ꯀꯤꯔꯨꯞ ꯌꯦꯡꯂꯒ ꯄꯥꯇ꯭ꯔ ꯑꯗꯨ ꯃꯌꯥꯅ ꯆꯤꯛꯂꯝꯕꯗꯒꯤ ꯂꯩꯃꯥꯏꯗ ꯐꯠ ꯊꯥꯗꯔꯝꯃꯤ ꯑꯗꯨꯒ ꯑꯁꯣꯡꯕ ꯃꯔꯛ ꯑꯃꯗ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ ꯇꯣꯝꯁꯅꯥ ꯊꯤꯟꯊꯕ ꯇꯧꯗꯅ ꯄꯥꯇ꯭ꯔ ꯑꯗꯨꯕꯨ ꯈꯨꯡꯀꯠꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯏꯁꯤꯡ ꯆꯦꯟꯊꯕꯒꯤ ꯃꯈꯣꯜ ꯑꯃꯈꯛ ꯇꯥꯔꯛꯂꯝꯃꯤ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯤꯠꯃꯥꯡꯗ ꯏꯁꯤꯡꯅ ꯅꯤꯛ ꯅꯤꯛ ꯂꯥꯎꯕ ꯃꯈꯩ ꯐꯖꯔꯕ ꯆꯤꯡꯃꯥꯏ ꯑꯗꯨꯒꯤ ꯃꯊꯛꯇꯒꯤ ꯂꯣꯛꯀꯤ ꯏꯁꯤꯡ ꯆꯦꯜꯂꯤꯕꯗꯨ ꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯋꯥꯔꯨꯕ ꯋꯥꯈꯜ ꯑꯗꯨ ꯃꯣꯃꯣꯟ ꯅꯣꯛꯆꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯂꯥꯛꯂꯦ ꯃꯃꯥꯡ ꯊꯛꯇ ꯊꯦꯡꯅꯈꯤꯕ ꯑꯃꯨꯕ ꯃꯆꯨꯒꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯁꯥ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯆꯤꯡꯖꯥꯎ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯂꯥꯏꯔꯦꯝꯕꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯃꯁꯤ ꯈꯜꯂꯗꯨꯅ ꯇꯨꯡ ꯑꯣꯟꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯑꯃꯨꯕ ꯁꯥ ꯑꯗꯨ ꯃꯣꯃꯣꯟ ꯅꯣꯛꯅ ꯇꯣꯝꯁꯅꯥꯗ ꯌꯦꯡꯂꯝꯃꯤ ꯇꯣꯝꯁꯅꯥ ꯈꯨꯔꯨꯞ ꯈꯨꯗꯛ ꯀꯨꯜꯂꯒ ꯈꯨꯔꯨꯝꯖꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯑꯃꯨꯕ ꯁꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯗꯒꯤ ꯄꯨꯔꯥꯛ ꯑꯣꯏꯅ ꯑꯣꯟꯗꯨꯅ ꯄꯥꯏꯈꯤꯔꯝꯃꯤ ꯇꯣꯝꯁꯅꯥ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯏꯁꯣꯔ ꯂꯩꯇꯦ ꯍꯥꯏꯕ ꯌꯥꯔꯣꯏ ꯇꯁꯦꯡꯅ ꯏꯁꯣꯔ ꯍꯥꯏꯕꯁꯦ ꯂꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯣꯛꯀꯤ ꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯀꯨꯝꯊꯔꯒ ꯍꯔꯥꯎꯅ ꯉꯁꯥꯏꯗꯒꯤ ꯊꯤꯖꯔꯛꯄ ꯑꯗꯨ ꯐꯪꯂꯦ ꯈꯜꯂꯨꯕꯗ ꯅꯨꯡꯉꯥꯏꯖꯔꯝꯃꯤ ꯄꯟꯊꯔꯨꯕ ꯇꯧꯗꯨꯅ ꯏꯁꯤꯡ ꯑꯗꯨ ꯄꯥꯇ꯭ꯔ ꯊꯟꯕ ꯃꯈꯩ ꯁꯣꯛꯂꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯂꯝꯃꯤ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯀꯦꯕꯤꯒ ꯆꯠꯃꯤꯟꯅꯈꯤꯕ ꯏꯅꯥꯈꯨꯟꯕ ꯅꯨꯄꯥ ꯑꯗꯨ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯂꯩꯁꯥꯕꯤ ꯑꯃꯒ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯇꯣꯝꯁꯅꯥꯅ ꯑꯣ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯗꯤ ꯀꯤꯍꯣꯝ ꯃꯃꯤꯠ ꯍꯥꯏꯕꯗꯨꯅꯤꯅꯦ ꯀꯦꯕꯤꯅ ꯈꯟꯖꯔꯤꯕ ꯃꯪꯂꯥꯟ ꯑꯗꯨꯅ ꯀꯝꯗꯧꯒꯗꯧꯔꯤꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯆꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯎꯔꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯇꯣꯝꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯅꯥꯔꯨꯝꯗ ꯇꯞꯂꯛꯄ ꯈꯣꯟꯖꯦꯜꯗ ꯅꯨꯄꯥ ꯑꯩ ꯅꯉꯣꯟꯗ ꯁꯦꯜ ꯄꯤꯒꯦ ꯑꯗꯣ ꯑꯩꯅ ꯅꯨꯄꯤ ꯑꯇꯣꯞꯄꯒ ꯎꯅꯩ ꯍꯥꯏꯕꯁꯦ ꯀꯦꯕꯤꯗꯗꯤ ꯍꯥꯏꯗꯣꯛꯄꯤꯒꯅꯨ ꯇꯣꯝꯁꯅꯥ ꯃꯃꯤꯠ ꯑꯗꯨ ꯂꯥꯎꯊꯣꯛꯂꯒ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯁꯥꯟꯅꯔꯒꯦ ꯃꯇꯥꯒꯨꯝꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯩꯃ ꯑꯩꯗꯤ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤ ꯊꯣꯛꯄ ꯑꯣꯏꯕꯣꯏ ꯈꯜꯂꯨꯔꯦ ꯑꯗꯨꯒ ꯅꯨꯄꯤ ꯑꯅꯤ ꯀꯣꯏꯔꯤꯕꯣꯏꯔꯦꯀꯣ ꯑꯗꯨꯁꯨ ꯂꯩꯄꯥꯛ ꯇꯣꯉꯥꯟꯕꯒ ꯅꯠꯇꯕ ꯆꯞ ꯃꯥꯟꯅꯕ ꯂꯩꯄꯥꯛ ꯂꯩꯀꯥꯏ ꯑꯃꯠꯇꯗꯒꯤ ꯀꯃꯥꯏꯅꯕꯨ ꯈꯪꯅꯔꯤꯅꯣ ꯑꯅꯤꯃꯛ ꯀꯣꯏꯔꯤꯗꯨꯕꯣ ꯌꯥꯝ ꯍꯩꯌꯦꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯀꯣꯛ ꯑꯗꯨ ꯍꯣꯠꯂꯒ ꯃꯆꯤꯟꯗ ꯍꯥꯏꯗꯣꯛꯂꯝꯗ꯭ꯔꯕꯁꯨ ꯐꯗꯧꯅꯤ ꯍꯥꯏꯅ ꯁꯣꯟꯖꯔꯒ ꯈꯪꯗꯦ ꯀꯦꯕꯤꯁꯨ ꯅꯨꯡꯁꯤ ꯑꯃꯁꯤꯁꯨ ꯅꯨꯡꯁꯤꯕ ꯑꯗꯨꯒꯤ ꯑꯅꯤꯃꯛ ꯊꯥꯗꯣꯛꯄ ꯉꯝꯗ ꯇꯧꯕꯅꯤ ꯁꯦ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ ꯑꯃꯁꯤꯅ ꯆꯤꯡꯅꯈ꯭ꯔꯕꯗꯤ ꯁꯣꯏꯅꯕ ꯇꯥꯔꯦ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯑꯩ ꯄꯤꯒꯦ ꯇꯧꯕꯇꯕꯨ ꯑꯩꯅ ꯅꯨꯄꯤ ꯑꯅꯤ ꯀꯣꯏ ꯍꯥꯏꯕꯁꯦ ꯈꯪꯍꯟꯕꯤꯒꯅꯨ ꯇꯣꯝꯁꯅꯥ ꯃꯈꯥꯗꯥꯡ ꯑꯗꯨ ꯄꯥꯏꯔꯒ ꯅꯥꯟ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯁꯣꯝꯗꯗꯤ ꯅꯨꯄꯥ ꯑꯗꯨ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ ꯅꯨꯄꯤ ꯑꯃꯗꯨꯅ ꯈꯪꯈ꯭ꯔꯕꯗꯤ ꯍꯥꯏꯗꯨꯅ ꯁꯠ ꯍꯥꯏꯔꯣꯃꯤ ꯑꯩ ꯁꯤꯟꯅꯕ ꯇꯥꯔꯦ ꯑꯅꯤꯃꯛ ꯂꯣꯏꯅ ꯅꯨꯡꯁꯤꯌꯦ ꯑꯅꯤꯃꯛ ꯀꯥꯏꯅꯕ ꯉꯝꯃꯣꯏꯕ ꯐꯔꯦ
ꯑꯩꯅ ꯄꯥꯝꯕ ꯍꯥꯏꯕꯕꯨ ꯑꯩꯗꯤ ꯁꯅꯥ ꯂꯨꯄꯥ ꯂꯟ ꯊꯨꯝ ꯑꯝꯇ ꯄꯥꯝꯗꯦ ꯑꯩꯅ ꯄꯥꯝꯕ ꯑꯃꯈꯛꯇꯤ ꯂꯩ ꯃꯁꯤꯕꯨ ꯇꯧꯕ ꯉꯝꯂꯕꯗꯤ ꯑꯩ ꯀꯩꯝꯇ ꯍꯥꯏꯗꯣꯛꯏ ꯅꯨꯄꯥ ꯑꯗꯨꯅ ꯑꯁ ꯀꯣꯏꯊꯣꯛꯑꯒ ꯂꯩꯔꯅꯨ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯑꯩ ꯁꯣꯏꯗꯅ ꯄꯤꯒꯦ ꯇꯣꯝꯁꯅꯥ ꯃꯥꯒꯤ ꯃꯈꯣꯡ ꯑꯗꯨꯗ ꯌꯦꯡꯊꯔꯒ ꯑꯩꯅ ꯄꯥꯝꯕ ꯍꯥꯏꯕꯕꯨ ꯅꯪꯅ ꯃꯃꯥꯡꯊꯛꯇ ꯉꯥꯡꯈꯤꯕꯁꯤꯡ ꯑꯗꯨꯒꯤ ꯂꯥꯜꯂꯦ ꯍꯥꯏꯖꯕ ꯑꯣꯏꯅ ꯑꯩꯒꯤ ꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯀꯔꯤꯃꯠꯇ ꯆꯤꯟꯗꯒꯤ ꯍꯥꯏꯗꯣꯛꯂꯣꯏ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯆꯤꯟ ꯊꯤꯕ ꯉꯝꯂꯣꯏ ꯑꯁꯦꯡ ꯑꯁꯦꯡꯕ ꯍꯥꯏꯗꯣꯛꯀꯅꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯃꯌꯥ ꯑꯗꯨ ꯀꯥꯊꯣꯛꯂꯒ ꯇꯣꯝꯁꯅꯥꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯥꯞꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡ ꯇꯣꯝꯁꯅꯥꯒꯤ ꯃꯈꯣꯡ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯇꯣꯝꯁꯅꯥꯅ ꯉꯝꯃꯔꯣꯏ ꯍꯥꯏꯔꯣ ꯑꯩ ꯆꯠꯂꯒꯦ ꯑꯩ ꯌꯨꯝꯗ ꯊꯕꯛ ꯌꯥꯝ ꯂꯩꯍꯧꯔꯤ ꯅꯨꯄꯥ ꯑꯗꯨꯅ ꯇꯣꯝꯁꯅꯥꯕꯨ ꯈꯥꯝꯂꯒ ꯉꯥꯏꯈꯣ ꯑꯁ ꯈꯨꯔꯨꯝꯒꯦ ꯅꯨꯄꯤꯁꯤꯒꯤ ꯃꯃꯥꯡꯁꯤꯗ ꯅꯨꯡꯉꯥꯏꯇ ꯇꯧꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯁꯅꯥꯒꯤ ꯃꯈꯣꯡ ꯑꯗꯨ ꯁꯣꯛꯂꯒ ꯑꯩ ꯃꯇꯨꯡ ꯃꯅꯥꯎ ꯅꯉꯣꯟꯗ ꯑꯀꯟꯕ ꯐꯠꯇꯕ ꯋꯥꯍꯩ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯍꯥꯏꯔꯔꯣꯏ ꯑꯩ ꯂꯥꯟꯖꯔꯦ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯗꯤ ꯄꯨꯡꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯇꯣꯝꯁꯅꯥ ꯅꯣꯛꯂꯒ ꯍꯣ ꯑꯗꯨꯅꯤꯗꯅ ꯍꯥꯏꯕ ꯏꯟꯕ ꯅꯨꯄꯥ ꯍꯥꯏꯕꯁꯤꯗꯤ ꯌꯥꯔꯦ ꯌꯥꯔꯦ ꯍꯧꯒꯠ ꯃꯤꯅ ꯎꯔꯗꯤ ꯀꯩ ꯈꯟꯈ꯭ꯔꯅꯤ ꯅꯨꯄꯥ ꯑꯗꯨꯅ ꯍꯔꯥꯎꯅ ꯌꯥꯔꯦꯀꯣ ꯍꯥꯏꯗꯣꯛꯑꯔꯣꯏꯀꯣ ꯍꯣꯏꯅꯦ ꯄꯨꯟꯁꯤꯒꯤ ꯆꯤꯟ ꯊꯤꯔꯛꯇꯕ ꯑꯩꯁꯦ ꯅꯪꯒꯤ ꯍꯥꯛꯇꯛꯇ ꯊꯤꯔꯕꯅꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯗꯣ ꯅꯨꯄꯤꯁꯤꯅ ꯍꯥꯟꯕ꯭ꯔꯣ ꯀꯦꯕꯤꯅ ꯍꯥꯟꯕ꯭ꯔꯣ ꯈꯪꯅꯔꯤꯁꯤꯕꯣ ꯈꯪꯅꯕꯕꯨꯗꯤ ꯅꯨꯄꯤꯁꯤꯅ ꯍꯥꯜꯂꯤ ꯅꯣꯡꯃ ꯃꯥ ꯎꯅꯕ ꯂꯣꯏꯔꯒ ꯊꯣꯔꯛꯄꯗ ꯂꯝꯕꯤꯗ ꯀꯦꯕꯤꯅ ꯅꯣꯛꯇꯨꯅ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯥꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯑꯩꯅ ꯄꯨꯡꯉꯥꯎ ꯉꯥꯎꯈꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯥꯕꯨ ꯀꯅꯥꯒꯤꯁꯨ ꯑꯣꯏꯍꯟꯅꯤꯡꯈꯤꯗꯦ ꯑꯗꯨꯅ ꯅꯨꯄꯤ ꯑꯃꯁꯦ ꯈꯪꯅ ꯈꯪꯅꯅ ꯑꯩꯅ ꯂꯧꯅꯝ ꯇꯧꯗꯨꯅ ꯑꯅꯤ ꯈꯪꯅꯁꯟꯕꯅꯤ ꯑꯗꯨꯕꯨ ꯅꯪꯕꯨ ꯅꯨꯄꯤ ꯑꯅꯤꯁꯤꯕꯨ ꯀꯔꯝꯕ ꯂꯧꯗꯣꯏꯅꯣ ꯑꯅꯤ ꯂꯣꯟꯒꯦ ꯍꯥꯏꯔꯣ ꯅꯨꯄꯥ ꯑꯗꯨ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯃꯀꯣꯛ ꯑꯗꯨ ꯍꯣꯠꯂꯒ ꯑꯧ ꯑꯅꯤꯃꯛ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅꯤꯅ ꯑꯗꯨꯝ ꯀꯥꯏꯅꯕ ꯉꯝꯂꯔꯣꯏ ꯑꯗꯨꯅ ꯑꯅꯤꯃꯛ ꯍꯦꯛꯇ ꯂꯧꯔꯗꯣꯏꯅꯤ ꯅꯣꯡꯃꯗ ꯃꯇꯝ ꯊꯥꯅꯔꯒ ꯑꯅꯤꯃꯛ ꯆꯦꯟꯗꯣꯏꯅꯤ ꯑꯌꯨꯛꯇꯅ ꯑꯁꯤꯒꯤ ꯅꯨꯄꯤꯁꯦ ꯆꯦꯜꯂꯒꯦ ꯃꯥꯅ ꯃꯆꯦ ꯑꯣꯏꯖꯔꯁꯅꯨ ꯑꯗꯨꯒ ꯅꯨꯡꯊꯤꯜꯗꯅ ꯀꯦꯕꯤ ꯆꯦꯜꯂꯒꯦ ꯃꯥꯅ ꯑꯉꯥꯡꯅꯤ ꯑꯗꯨꯅ ꯑꯇꯣꯝꯕꯤ ꯑꯣꯏꯖꯔꯁꯅꯨ ꯇꯣꯝꯁꯅꯥ ꯋꯥꯟꯊꯕ ꯃꯈꯩ ꯅꯣꯛꯂꯒ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤꯗꯤ ꯌꯥꯏꯅꯦ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯅꯨꯄꯥꯅꯤ ꯑꯗꯣ ꯅꯪꯕꯨ ꯑꯅꯤꯁꯦ ꯈꯟꯅꯔꯛꯄ ꯃꯇꯝꯗ ꯈꯥꯝꯇꯣꯛꯄ ꯅꯪꯕꯨ ꯈꯥꯡꯕ ꯉꯝꯒꯗ꯭ꯔꯣ ꯃꯗꯨꯒꯤꯕꯨ ꯊꯤꯔꯥꯏ ꯀꯣꯠꯆꯥꯅꯤ ꯁꯥꯎꯁꯤꯟꯅꯔꯒ ꯑꯩ ꯊꯣꯛꯈ꯭ꯔꯗꯤ ꯌꯥꯔꯦ ꯃꯣꯏ ꯑꯗꯨꯝ ꯃꯁꯥꯅ ꯈꯪꯅ ꯑꯩꯕꯨ ꯑꯗꯨꯝ ꯊꯦꯝꯃꯛꯑꯗꯕꯅꯤ ꯑꯗꯨꯗꯩꯗꯤ ꯅꯨꯡꯁꯤꯅ ꯂꯩꯃꯤꯟꯅꯖꯔꯅꯤ ꯇꯟꯖꯥ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯒ ꯀꯨꯏꯈ꯭ꯔꯦꯗ ꯀꯔꯤ ꯋꯥꯔꯤꯅꯣ ꯅꯨꯄꯥ ꯑꯗꯨꯅ ꯂꯣꯏꯔꯦ ꯂꯥꯛꯑꯒꯦ ꯅꯪꯒꯤ ꯑꯄꯥꯝꯕꯁꯨ ꯄꯤꯔꯕꯅꯤꯅ ꯅꯪ ꯆꯠꯈ꯭ꯔꯣ ꯑꯩ ꯆꯤꯡꯅꯈꯤꯕ ꯇꯥꯔꯦ ꯇꯣꯝꯁꯅꯥ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯍꯤ ꯑꯅꯤ ꯇꯣꯡꯕꯁꯦ ꯀ꯭ꯔꯥꯡ ꯁꯦꯒꯥꯏ ꯍꯥꯏꯕꯅꯤꯀꯣ ꯏꯇꯥꯎ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯒ ꯂꯣꯏꯔꯦ ꯑꯩꯒ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞꯅꯤ ꯏꯊꯥ ꯊꯥꯖꯗꯅ ꯉꯁꯤꯗꯤ ꯊꯦꯡꯅꯕꯗꯨꯗ ꯑꯩꯅ ꯍꯔꯥꯎꯃꯟꯗꯅ ꯃꯈꯣꯡꯒ ꯁꯣꯛꯂꯒ ꯈꯨꯔꯨꯝꯂꯨꯔꯕꯅꯤ ꯑꯁꯤꯗꯤ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯏꯕꯨꯡ ꯇꯣꯝꯁꯅꯥꯅꯤ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯕꯅꯤ ꯑꯗꯣ ꯀꯃꯥꯏ ꯈꯪꯅꯔꯝꯃꯤꯕ ꯑꯗꯨꯒ ꯂꯨꯅꯁꯨ ꯇꯤꯟꯅꯩ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯃꯥꯒꯤ ꯂꯩꯐꯝ ꯈꯪꯗ꯭ꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯔꯩ ꯇꯠ ꯇꯧꯔꯒ ꯅꯪꯅ ꯈꯪꯗꯕ ꯈꯔ ꯂꯩ ꯑꯗꯨꯅꯅꯤ ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯩꯔꯀꯥꯟꯗ ꯂꯣꯏ ꯂꯤꯕꯤꯗꯣꯏꯅꯤ ꯀꯩꯒꯤꯅꯣ ꯌꯥꯝ ꯉꯥꯏ ꯉꯝꯗ꯭ꯔꯤꯗꯨꯕꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯄꯪꯊꯅꯕ ꯍꯥꯏꯗꯨꯅ ꯃꯈꯖꯥꯏ ꯑꯗꯨꯗ ꯈꯨꯖꯤꯟꯅ ꯅꯨꯡꯁꯤꯅ ꯁꯤꯛꯂꯒ ꯃꯤꯆꯤ ꯃꯆꯥ ꯑꯃ ꯈꯠꯆꯜꯂꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯄꯥ ꯃꯁꯛ ꯐꯖꯕꯗ ꯉꯥꯎꯕꯤ ꯅꯨꯄꯤ ꯑꯗꯨꯗꯤ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯈ꯭ꯔꯦ ꯄꯪꯊꯔꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯇꯣꯝꯁꯅꯥ ꯃꯌꯨꯝ ꯌꯧꯔꯛꯄꯒ ꯏꯃꯨꯡꯗ ꯐꯠ ꯆꯪꯁꯤꯜꯂꯒ ꯍꯣ ꯊꯥꯗꯣꯏ ꯂꯩꯗꯤꯕꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯊꯥꯗꯣꯏ ꯑꯗꯣ ꯆꯥꯛꯈꯨꯝꯂꯣꯝꯗꯒꯤ ꯏꯕꯨꯡ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯕꯤꯔꯛꯑꯣ ꯇꯣꯝꯁꯅꯥꯅ ꯀꯔꯤꯁꯨ ꯈꯟꯗꯅ ꯆꯪꯂꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯗꯣꯏꯅ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯌꯥꯝꯅ ꯐꯖꯔꯕ ꯆꯥꯛꯂꯨꯛ ꯑꯃ ꯁꯦꯝꯂꯗꯨꯅ ꯊꯝꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯇꯣꯝꯁꯅꯥ ꯍꯔꯥꯎꯅ ꯑꯌꯥ ꯅꯪ ꯆꯥꯛ ꯊꯣꯡꯕ ꯍꯩꯕ꯭ꯔꯥ ꯏꯕꯨꯡ ꯑꯩꯁꯦ ꯂꯥꯏꯇꯤ ꯑꯣꯏꯖꯔꯕꯁꯨ ꯅꯨꯄꯤꯅꯤ ꯑꯗꯨꯅ ꯆꯥꯛ ꯊꯣꯡꯕ ꯍꯩꯇ꯭ꯔꯗꯤ ꯀꯩꯅꯣ ꯑꯁ ꯃꯗꯨꯒ ꯅꯤꯡꯁꯤꯡꯂꯨꯗ꯭ꯔꯦꯗ ꯑꯩ ꯑꯗꯣ ꯀꯝꯗꯧꯅ ꯅꯪꯗꯤ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯋꯥꯡꯕ ꯑꯔꯨꯝꯕ ꯄꯣꯠꯁꯛꯁꯤꯡꯁꯦ ꯄꯥꯏꯔꯒ ꯊꯥꯡꯗꯣꯛ ꯊꯥꯡꯖꯤꯟ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯏꯕꯨꯡꯁꯨ ꯋꯥꯅ ꯍꯜꯂꯛꯀꯅꯤ ꯈꯪꯕꯅ ꯑꯩꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯔꯒ ꯊꯣꯡꯉꯤꯅꯦ ꯇꯣꯝꯁꯅꯥ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯑꯗꯨꯗꯤ ꯑꯩꯁꯨ ꯏꯔꯨ ꯐꯖꯅ ꯅꯥꯟꯅ ꯂꯨꯊꯣꯛꯈꯤꯒꯦ ꯅꯪꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯊꯣꯛꯄ ꯇꯥꯔꯦꯗꯅ ꯁꯦ ꯅꯪꯒꯤ ꯏꯁꯤꯡ ꯍꯥꯏꯕꯗꯣ ꯁꯤꯗ ꯂꯩꯔꯤ ꯏꯁꯤꯡ ꯑꯗꯨ ꯄꯤꯔꯝꯂꯒ ꯏꯔꯨꯖꯕ ꯊꯣꯛꯈꯤꯔꯝꯃꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯇꯣꯝꯁꯅꯥꯅ ꯂꯣꯏꯔꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯊꯥꯗꯣꯏ ꯑꯗꯨ ꯐꯨꯠ ꯑꯃ ꯋꯥꯡꯕ ꯍꯦꯟꯀꯠꯂꯛꯂꯝꯃꯤ ꯊꯥꯗꯣꯏ ꯍꯔꯥꯎꯅ ꯏꯕꯣꯡ
Ising aduna aibu soidana hanagi phibamda hanjalakpa ngangbani haiba aina thajai. Tha ama ngaigadabuse ai honthokna wagadawri. Masi pumnamak ibungi pukchela phaba adunani. Ibungi tawbimal ai punsigi kaujaroi. Aina ngamliba makai nangi asengba phibamda hanjanhanbada mateng pangani. Asumna tom sanana nungti numit khudingi ising adu pithakpadagi laidi onbi thadoyadu nongma nongmagi phibam murti honglaklami. Tha ama ngaibada anido wana ngaijarami. Numit kharani di haujinkhre supnatangi numit manga tamak ngaire. Thadoygi sab adu loigadawba. Nongmagi ayuki matam amadani tom sanana ingkolda yompak tawringai nongmangba hawraklami. Mataw aduda ipa pakhatna imungda chensilaklaga chak thongduna leiriba thadoyda. Thadoy nongse chusilaklabadi chingkaduna ising lobada soidana pharak tarani. Aduna nong churaktringaida ai hana chathawragi. Chakto adumuk loisalamako ai chaleko. Asi haiduna karisu hanna yengnamda chenkhirami. Thadoy tom sana magidama wajaba mataw adu ubada mabukning nungsiraduna mapi taraga. Oh aigidama kayada wana hotnabiriba. Mahakse tasingna thaujal haiba pukchel chawba misami. Mai pakna ising adu laururaga halakpada kebi adu gulmohor pambi amagi makhada phamduna leirami. Madu ubada sugatuna. Daw thunga yaroidoi tawrisi. Magi mamang phawraga chatoise. Onthokna tankreda. Ase haiduna yamna tanna makhong adu thangba haurami. Kebi gi mapa hege usilakpaga dokrem haigrem na bakhonjelda. Hoi bung kaino yam cheksina patra ma paiko nate sanalupaga oijalo. Kanagi mungdagi huralakpano. Kanamtada haidok piroye. Aigisu saruk habiramudana. Aidi lairajarabusu migi mapot maraldi nongmada hokidri. Tawge haina sukhan kibalaidi. Madudi chakhataba miyoisingna tawgadabani. Karigino nangse asumna mibu hantana yenglibadi. Nahaki pukchel asumna tarongmani thazarudi. Nahakse angang oiringagi kebido natrabro. Maruptina babu achong macha khaiba hongnabro. As ibungse yam sawra maleda. Marup hairaga karigi aiba nungsi hairidi. Hoi madugidamaktadi ai lali aina soikibani. Nangmu nungshibada ai thadokpa ngamdabadagi tawkhibani. Adubu nangi thamoina aduk yamna aibo hantana khalamgani haibadudi aina khaludabani. Kebi usittana isingdo khajikta thakchahauge. Ase haiduna ising yawa patra adu tom sanadagi fat mulami. Aduga makom adu hangtoktuna thakke tawrami. Adubu mayada marik ama phawba tajengai patra adu mullaga ising ase nangumba achong macha khaibana thakpada isingi magun mangari. Matong manaudi aibu ubada amhona karoki khangan. Aina su nangbu ubada ichila sina kaubudi lairida. Imit sina hana phawba yengnamla. Aduga nangi punsi ada nungai ne hingni haibadi khalugan. Ina kairak phana khulabasu imung jugot wairong chajabadine silna chaba yaroi. Ase haiduna tom sana sauna chatkirami. Tungdagi kebi na khonjel hauna nokrem haigrem naraga. Aibu uraga kaudaba ngamladro. Yadeko midi kanagumbi ama laikhiba maliko yam pongkhre. Asumna lairingai tungdagi nupa amana. Kebi kadawre launaramisina. Kebi noklaga. As laira judatnaba singse laknaba yam nungaina laknarambani. Ado kaino ngasidi fisolga se hanadagi yamna nana laisibu kai lege. Aikhoida lakwabu ningthaw amagi fisolga seladana. Nupa ado momon noklaga magi sagol gari mathakdagi podyo momo lauthoraklaga. Se nangini. Kebi nang hauraroi matagum karino khangningbana langtaknaraduna fat yenglami. Nupina setkadawba phanek mayek naiba phajaraba rani fi sanalikon kaya ama oirami. Madu ubada harauna. Kaigino yumphau paminaji asuk yamba potlamsing asibu aingonda piraklibasibu karigino. Nupa adona kebi gi lengjumda kolaga. Ngasidi yade tali hairno aikhoi ani chelese. Imado ahal yamna ushilagri. Kebi ikaina nupa aduda konsilaga. Asukuina thajana nungsinaraklabana hakpu karigi aina tali haidoino chasilao. Ase haiduna sagol gari adugi manungda tongkhatkirami. Nupa aduna machinda. Kasidi aigi aningu thongani. Amadusu chelaga yumda thanamlabani. Ani sida yumda pushilabadi yaredana. Kebi na kari haibano ibong. Nupa aduna ipa pakhatna. Kaisu haidida. Numit yam phai haibanida. Ase haiduna sagol adu thauduna chatminarami. Yangna thauba lambida tom sanana chatlibadu phawduna yangna thauraduna chatkirami.
ꯇꯨꯡꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯀꯦꯕꯤꯅ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯌꯦꯡꯁꯤꯜꯂꯝꯃꯤ꯫ ꯇꯣꯝꯁꯅꯥ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ ꯅꯪꯅꯗꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯔꯦ ꯈꯟꯖꯔꯤꯕ ꯌꯨꯝ ꯍꯦꯛ ꯌꯧꯕꯗꯒꯤꯗꯤ ꯑꯇꯣꯝꯕꯤ ꯃꯤꯡꯊꯣꯜ ꯐꯪꯒꯅꯤ ꯍꯥꯏꯕꯗꯤ ꯈꯪꯖꯄꯣꯠꯇꯦꯅꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯣꯃꯣ ꯅꯣꯛꯆꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯊꯥꯗꯣꯏꯒꯤ ꯁꯥꯞ ꯑꯗꯨ ꯀꯣꯛꯀꯗꯧꯕ ꯁꯨꯞꯅꯇꯒꯤ ꯅꯣꯡꯃ ꯈꯛꯇꯃꯛ ꯉꯥꯏꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯅꯤꯗꯨ ꯆꯥꯛ ꯉꯟꯇꯥ ꯆꯥꯊꯣꯛꯂꯒ ꯃꯥꯡꯒꯣꯜꯒꯤ ꯗꯥꯔꯤꯗ ꯐꯝꯂꯒ ꯑꯇꯤꯌꯥ ꯊꯛꯇ ꯊꯣꯛꯂꯤꯕ ꯊꯋꯥꯟꯃꯤꯆꯥꯛꯁꯤꯡꯕꯨ ꯃꯁꯤꯡ ꯊꯤꯔꯗꯨꯅ ꯌꯦꯡꯃꯤꯟꯅꯔꯤ꯫ ꯇꯣꯝꯁꯅꯥ ꯃꯈꯨꯠ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯃꯁꯤꯡ ꯊꯤꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯊꯥꯗꯣꯏꯅ ꯃꯈꯥꯗꯥꯡ ꯑꯗꯨ ꯅꯝꯗꯨꯅ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯂꯒ ꯃꯊꯃꯣꯏ ꯑꯗꯨꯗ ꯑꯁꯨꯝꯅ ꯈꯟꯖꯔꯝꯃꯤ꯫ ꯏꯕꯨꯡ, ꯅꯍꯥꯛꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯆꯝꯈ꯭ꯔꯦꯗ, ꯅꯁꯛꯁꯨ ꯋꯥꯠꯇꯦ, ꯅꯨꯄꯥ ꯑꯃꯅ ꯑꯣꯏꯐꯝ ꯊꯣꯛꯄ ꯐꯤꯕꯝ ꯃꯨꯔꯇꯤꯁꯨ ꯑꯣꯏ, ꯅꯍꯥꯛꯁꯦ ꯑꯣꯟꯊꯣꯛꯅ ꯈꯜꯂꯛꯆꯈ꯭ꯔꯦꯗ꯫ ꯇꯣꯝꯁꯅꯥꯅ ꯊꯥꯗꯣꯏꯗ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯏꯉꯛ ꯉꯛꯅ ꯀꯔꯤ ꯇꯧꯔꯤ? ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯉꯤꯕꯗꯤ? ꯅꯠꯇꯦ, ꯑꯩꯒꯤ ꯃꯥꯏꯁꯤ ꯀꯔꯤ ꯑꯁꯣꯏꯕ ꯌꯥꯎꯔꯕꯒꯦ? ꯊꯥꯗꯣꯏꯅ ꯅꯣꯛꯂꯒ ꯌꯥꯎꯗꯦ, ꯏꯕꯨꯡꯒꯤ ꯇꯥꯂꯣꯏ ꯑꯣꯏꯒꯗꯧꯔꯤꯕꯗꯣ ꯃꯔꯥꯏꯕꯛ ꯌꯥꯝꯅ ꯐꯩ꯫ ꯑꯦ ꯑꯩꯒꯤ ꯉꯥꯅꯨ ꯃꯀꯣꯟ ꯃꯥꯜꯂꯕ ꯌꯨꯝ, ꯂꯥꯏꯔꯕꯅ ꯄꯠ ꯇꯠꯂꯕ ꯏꯃꯨꯡ ꯑꯁꯤꯗ ꯀꯅꯥꯒꯤ ꯅꯨꯄꯤꯅꯣ? ꯅꯨꯄꯤ ꯂꯥꯏꯔꯤꯗ, ꯇꯨꯃꯤꯠ ꯀꯥꯡꯅ ꯐꯥꯎꯕ ꯑꯩꯒꯤ ꯌꯨꯝꯗ ꯂꯩꯅꯤꯡꯉꯣꯏ꯫ ꯑꯦ ꯃꯤ ꯑꯃꯕꯨ ꯃꯥꯒꯤ ꯌꯨꯝꯁꯥ ꯀꯩꯁꯥ ꯂꯥꯏꯔꯕ ꯑꯆꯧ ꯃꯆꯥ ꯈꯥꯏꯗꯣꯛꯂꯒ ꯅꯨꯡꯁꯤꯅꯒꯗ꯭ꯔꯅꯦ? ꯀꯅꯥꯒꯨꯝꯕꯤ ꯑꯃꯗꯤ ꯁꯣꯏꯗꯅ ꯏꯁꯣꯔ ꯃꯍꯥꯛꯅ ꯅꯪꯒꯤꯗꯃꯛ ꯁꯦꯝꯗꯨꯅ ꯊꯝꯂꯝꯒꯅꯤꯌꯦ꯫ ꯃꯗꯨ ꯑꯩ ꯀꯌꯥ ꯊꯥꯖꯗꯦꯗ꯫ ꯇꯁꯦꯡꯅ ꯂꯩꯕ ꯊꯣꯛꯂꯕꯗꯤ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯦ ꯃꯍꯥꯛ ꯀꯗꯥꯏꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ? ꯂꯩꯔꯝꯂꯕꯁꯨ ꯑꯩ ꯃꯍꯥꯛꯄꯨ ꯑꯩꯒꯤ ꯑꯣꯏꯍꯟꯕ ꯉꯝꯂꯣꯏ, ꯃꯔꯝꯗꯤ ꯑꯩꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤꯗ ꯃꯍꯥꯛꯄꯨꯁꯨ ꯑꯋꯥꯐꯝꯗ ꯇꯥꯍꯟꯅꯤꯡꯗꯦ꯫ ꯑꯩꯅ ꯋꯥꯕꯗꯤ ꯋꯥꯖꯁꯅꯨ, ꯃꯍꯥꯛ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯍꯟꯕ ꯄꯥꯝꯃꯤ, ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯃꯤꯟꯅꯕ ꯉꯝꯕꯤ, ꯂꯥꯏꯔꯕꯕꯨ ꯅꯨꯡꯁꯤꯕꯤꯕ ꯂꯩꯁꯥꯕꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤꯌꯦ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯁꯤꯗ ꯈꯪꯍꯧꯗꯅ ꯑꯃꯨꯕ ꯐꯤꯖꯣꯜ ꯁꯦꯠꯄ ꯃꯤꯑꯣꯏ ꯈꯔ ꯁꯒꯣꯜ ꯒꯥꯔꯤ ꯑꯃ ꯊꯧꯔꯗꯨꯅ ꯇꯣꯝꯁꯅꯥꯒꯤ ꯁꯨꯃꯥꯡꯗ ꯈꯥꯝꯂꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯇꯣꯝꯁꯅꯥ ꯑꯃꯗꯤ ꯊꯥꯗꯣꯏ ꯏꯉꯛ ꯉꯛꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯇꯣꯝꯁꯅꯥꯅ ꯀꯅꯥ ꯀꯅꯥꯅꯣ ꯅꯈꯣꯏꯕꯣ? ꯐꯤꯃꯨ ꯁꯦꯠꯄ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯅꯨꯄꯤ ꯑꯃꯈꯛ ꯌꯥꯎꯔꯝꯃꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯃꯥꯏꯈꯨꯝ ꯍꯥꯡꯗꯣꯔꯛꯂꯝꯃꯤ꯫ ꯊꯥꯗꯣꯏꯅ ꯀꯞꯂꯒ ꯏꯃꯥ! ꯑꯣ, ꯃꯃꯥꯡꯊꯛꯇ ꯊꯦꯡꯅꯈꯤꯕꯤ ꯑꯕꯣ ꯊꯥꯗꯣꯏꯒꯤꯅ ꯃꯃꯥ ꯑꯣꯏꯔꯦꯀꯣ? ꯑꯩꯗꯤ ꯑꯍꯤꯡ ꯑꯊꯦꯡꯕꯁꯤꯗ ꯏꯄꯥ ꯄꯥꯈꯠꯂꯨꯔꯦ꯫ ꯂꯩꯁꯥꯕꯤ ꯑꯣꯜꯂꯕ ꯊꯥꯗꯣꯏꯕꯨ ꯃꯃꯥ ꯇꯊꯣꯠꯅ ꯄꯝꯈꯠꯄꯤꯔꯝꯃꯤ꯫ ꯉꯁꯤꯗꯤ ꯅꯍꯥꯛꯀꯤ ꯌꯨꯝꯗ ꯆꯠꯇꯕ ꯌꯥꯔꯔꯣꯏ꯫ ꯅꯍꯥꯛꯀꯤ ꯁꯥꯞ ꯑꯗꯣ ꯍꯌꯦꯡ ꯈꯛꯇꯃꯛ ꯉꯥꯏꯔꯦ ꯀꯣꯛꯀꯗꯧꯕ, ꯑꯗꯨꯅ ꯌꯨꯝꯗ ꯅꯍꯥꯛꯀꯤ ꯑꯆꯧꯕ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯀꯗꯧꯔꯕꯅꯤ꯫ ꯅꯍꯥꯛꯀꯤ ꯃꯤꯇ꯭ꯔꯪ ꯄꯨꯝꯕ ꯑꯃꯠꯇ ꯐꯪꯍꯧꯔꯔꯣꯏ꯫ ꯃꯁꯦ ꯑꯃꯥꯏꯕ ꯃꯍꯥꯛꯀꯤ ꯌꯥꯊꯪꯅꯤ꯫ ꯊꯥꯗꯣꯏ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯀꯨꯏꯅ ꯂꯩꯃꯤꯟꯅꯔꯛꯂꯕ ꯇꯣꯝꯁꯅꯥꯒ ꯈꯛ ꯀꯥꯏꯅꯕ ꯄꯥꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯌꯥꯊꯪꯗꯤ ꯏꯟꯗꯕ ꯌꯥꯗꯕꯅ ꯆꯠꯇꯕ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯇꯊꯣꯠ ꯇꯣꯝꯁꯅꯥꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯒ ꯅꯍꯥꯛꯄꯨ ꯉꯟꯇꯥꯅ ꯊꯦꯡꯅꯍꯧꯕꯁꯦ ꯌꯥꯝꯅ ꯍꯔꯥꯎꯏ꯫ ꯏꯁꯣꯔ ꯃꯍꯥꯛꯅ ꯅꯪꯕꯨ ꯑꯩꯒꯤ ꯏꯆꯥꯒꯤꯗꯃꯛ ꯊꯥꯕꯤꯔꯛꯄꯅꯤ ꯍꯥꯏꯕ ꯑꯩꯅ ꯊꯥꯖꯩ꯫ ꯅꯍꯥꯛꯀꯤ ꯇꯧꯕꯤꯃꯜ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯀꯥꯎꯔꯣꯏ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯑꯁꯦ ꯑꯩ ꯄꯨꯈ꯭ꯔꯒꯦ꯫ ꯇꯣꯝꯁꯅꯥ ꯃꯣꯃꯣ ꯅꯣꯛꯂꯒ ꯃꯍꯥꯛꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯨ ꯐꯪꯂꯝꯒꯗꯕꯗꯒꯤ ꯀꯟꯕꯤꯕꯅꯤ, ꯃꯍꯥꯛꯄꯨ ꯑꯩꯍꯥꯛꯀꯤ ꯏꯃꯨꯡꯃꯛꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ, ꯃꯍꯥꯛꯀꯤꯁꯨ ꯑꯁꯦꯡꯕ ꯃꯌꯨꯝ ꯂꯩꯖꯕꯅ ꯆꯠꯈꯤꯕ ꯍꯥꯏꯕꯁꯦ ꯃꯍꯧꯁꯥꯅꯤ꯫ ꯑꯗꯨꯕꯨ ꯏꯃꯥꯒꯨꯝꯂꯕꯤ, ꯅꯣꯡꯃ ꯈꯛꯇꯪ ꯑꯣꯏꯔꯕꯁꯨ ꯅꯆꯥ ꯑꯩꯒꯤ ꯑꯃꯟꯕ ꯌꯨꯝ ꯑꯁꯤꯗ ꯆꯥꯛ ꯆꯔꯥ ꯑꯃꯇꯪꯗꯤ ꯆꯥꯃꯤꯟꯅꯈꯤꯁꯤ, ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯂꯣꯟꯅꯖꯗꯨꯅ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯇꯊꯣꯠ ꯃꯈꯨꯠ ꯑꯗꯨꯕꯨ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ ꯀꯔꯤꯒꯤ ꯏꯆꯥꯅ ꯍꯥꯏꯕꯗ ꯏꯃꯥꯅ ꯀꯠꯊꯣꯛꯀꯅꯤ? ꯃꯗꯨꯒꯤ ꯄꯥꯡꯒꯜ ꯂꯩꯇꯦ꯫ ꯁꯣꯏꯗꯅ ꯏꯆꯥꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯁꯪꯂꯦꯟ ꯑꯁꯤꯗ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯕ ꯂꯥꯛꯀꯅꯤ꯫ ꯃꯁꯤꯗ ꯑꯩꯈꯣꯏꯒꯨꯝꯕ ꯀꯩꯁꯨ ꯅꯠꯇꯕꯅ ꯆꯥꯛ ꯆꯥꯕ ꯐꯪꯖꯕ ꯍꯥꯏꯕꯁꯦ ꯂꯥꯏꯕꯛ ꯐꯕꯅꯤ ꯈꯟꯖꯩ꯫ ꯊꯥꯗꯣꯏ ꯅꯨꯡꯉꯥꯏꯇꯅ ꯏꯕꯨꯡ, ꯅꯍꯥꯛꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯅꯕꯨꯛꯆꯦꯜ ꯆꯝꯃꯤ, ꯅꯍꯥꯛꯀꯤ ꯄꯨꯟꯁꯤ ꯌꯥꯝꯅ ꯀꯜꯂꯛꯆꯩ꯫ ꯇꯊꯣꯠ ꯊꯥꯗꯣꯏꯕꯨ ꯄꯨꯗꯨꯅ ꯁꯒꯣꯜ ꯒꯥꯔꯤ ꯃꯅꯨꯡꯗ ꯀꯥꯈꯠꯈꯤꯔꯝꯃꯤ꯫ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯊꯥꯗꯣꯏ ꯑꯗꯨ ꯇꯨꯡ ꯍꯟꯅ ꯅꯣꯟꯊꯔꯛꯂꯒ ꯇꯣꯝꯁꯅꯥꯗ ꯌꯦꯡꯂꯒ ꯈꯥꯝꯕ ꯌꯥꯗꯅ ꯇꯥꯖꯔꯛꯂꯦ꯫ ꯇꯣꯝꯁꯅꯥꯁꯨ ꯀꯞꯅꯞ ꯇꯧꯔꯒ ꯃꯈꯨꯠ ꯑꯗꯨ ꯀꯥꯏꯅꯔꯁꯦ ꯍꯥꯏꯕꯒꯨꯝꯅ ꯋꯥꯡꯅ ꯊꯥꯡꯒꯠꯇꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯃꯄꯨꯡ ꯐꯥꯅ ꯆꯠꯈ꯭ꯔꯦ ꯈꯪꯂꯕꯗ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯒ ꯊꯣꯡ ꯊꯣꯡꯅꯥꯎ ꯄꯨꯝꯕ ꯂꯣꯟꯁꯤꯜꯂꯒ ꯅꯨꯄꯥ ꯑꯣꯏꯖꯔꯕꯁꯨ ꯈꯥꯝꯕ ꯌꯥꯗꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯀꯞꯆꯔꯛꯂꯦ꯫ ꯇꯣꯝꯁꯅꯥ ꯀꯞꯅ ꯀꯞꯅ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯕ ꯄꯨꯟꯁꯤꯁꯦ,
ꯈꯪꯍꯧꯗꯅ ꯁꯥꯐꯨ ꯑꯃꯅ ꯏꯐꯝꯗ ꯅꯪꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯍꯜꯂꯝꯂꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯆꯠꯈꯤꯅꯤ ꯈꯪꯅ ꯈꯪꯅ ꯏꯁꯥꯁꯦ ꯃꯤꯠꯁꯤꯡꯗꯨꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯩꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯣ ꯉꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯅꯥꯏꯇꯣꯝ ꯇꯥꯔꯒ ꯑꯗꯨꯃꯛ ꯄꯨꯟꯁꯤꯁꯦ ꯂꯣꯏꯈꯤꯒꯗ꯭ꯔꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯆꯔꯝꯃꯤ ꯑꯍꯤꯡꯗꯨꯃ ꯀꯞꯅ ꯀꯞꯅ ꯂꯩꯃꯥꯏꯊꯛꯇ ꯇꯨꯝꯊꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯑꯍꯤꯡ ꯑꯗꯨ ꯐꯖꯅ ꯇꯨꯝꯈꯤꯗꯕꯅ ꯇꯣꯝꯁꯅꯥ ꯃꯀꯣꯛ ꯑꯗꯨ ꯉꯥꯎꯐꯤꯡ ꯉꯥꯎꯐꯤꯡ ꯇꯧꯔꯝꯃꯤ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯃꯆꯤꯟ ꯃꯈꯥ ꯁꯦꯡꯗꯣꯛꯂꯒ ꯊꯥꯡꯖꯧ ꯑꯃ ꯄꯥꯏꯔꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯂꯨꯛꯊꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯃꯑꯣꯡꯗ ꯆꯠꯂꯝꯃꯤ ꯑꯁꯨꯝꯅ ꯆꯠꯂꯤꯉꯩ ꯈꯪꯍꯧꯗꯅ ꯀꯦꯕꯤꯗꯨ ꯇꯣꯝꯁꯅꯥꯒꯤ ꯃꯥꯡꯗ ꯐꯠ ꯂꯦꯞꯁꯤꯜꯂꯛꯂꯝꯃꯤ ꯇꯣꯝꯁꯅꯥ ꯀꯦꯕꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯂꯒ ꯀꯔꯤꯁꯨ ꯍꯥꯏꯗꯕꯤꯗ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯗꯨꯅ ꯆꯠꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯀꯦꯕꯤꯅ ꯂꯝꯕꯤ ꯊꯠꯆꯤꯜꯂꯒ ꯏꯕꯨꯡ ꯑꯝꯇ ꯉꯥꯏꯈꯨꯑꯣ ꯇꯣꯝꯁꯅꯥ ꯌꯥꯝꯅ ꯇꯟꯅ ꯀꯦꯕꯤ ꯉꯁꯤꯗꯤ ꯑꯩ ꯍꯛꯆꯥꯡꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯌꯥꯔꯕꯗꯤ ꯑꯩꯕꯨ ꯀꯥꯏꯍꯧꯕꯤꯔꯅꯨ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯅꯨꯡꯁꯤ ꯍꯥꯏꯈꯤꯕꯗꯣ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯃꯃꯥꯡꯊꯛꯇ ꯁꯦꯡꯗꯣꯛꯈ꯭ꯔꯕꯅꯤ ꯀꯦꯕꯤ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯒ ꯏꯕꯨꯡ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯑꯩ ꯅꯪꯅ ꯍꯥꯏꯕ ꯅꯨꯡꯁꯤꯕꯗꯣ ꯌꯥꯔꯒꯦ ꯃꯍꯥꯛ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯑꯣꯏ ꯑꯣꯏꯔꯝꯃꯤ ꯑꯩꯕꯨ ꯂꯧꯅꯝ ꯇꯧꯔꯒ ꯅꯨꯡꯁꯤꯕ ꯇꯝꯕꯤꯕꯅꯤ ꯑꯩꯁꯨ ꯋꯥꯈꯜ ꯈꯟꯊꯍꯧꯗꯕꯅ ꯅꯪꯕꯨ ꯌꯥꯝꯅ ꯊꯤꯅ ꯆꯩꯈ꯭ꯔꯦ ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ ꯑꯩ ꯏꯕꯨꯡꯗ ꯂꯥꯜꯂꯦ ꯍꯥꯏꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯩ ꯌꯨꯝ ꯊꯥꯗꯣꯛꯑꯒ ꯂꯥꯛꯑꯕꯅꯤ ꯀꯦꯕꯤ ꯑꯣꯏꯔꯣꯏꯗꯕ ꯋꯥꯗꯣ ꯑꯩꯒꯤ ꯏꯅꯥꯁꯤꯗ ꯇꯥꯍꯜꯂꯛꯀꯅꯨ ꯑꯅꯤꯔꯛꯁꯨꯅ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯄꯤ ꯑꯅꯤ ꯐꯅ ꯂꯣꯜꯂꯕꯁꯨ ꯅꯪꯗꯤ ꯃꯥꯒꯤ ꯑꯣꯏꯈ꯭ꯔꯕꯅꯤ ꯌꯨꯝ ꯑꯃꯒꯤ ꯁꯥꯒꯩ ꯑꯃꯗ ꯇꯤꯟꯈ꯭ꯔꯕꯅꯤ ꯑꯗꯨꯝ ꯌꯥꯅ ꯌꯥꯅꯅꯕ ꯂꯩꯃꯤꯟꯅꯔꯨꯆꯣ ꯑꯩ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯅꯨꯄꯤ ꯊꯤꯔꯔꯣꯏ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯑꯩꯕꯨ ꯀꯧꯒꯦ ꯍꯥꯏꯅꯁꯨ ꯈꯟꯒꯅꯨ ꯑꯩꯒꯤ ꯂꯝꯕꯤ ꯊꯥꯗꯣꯛ ꯃꯤꯅ ꯎꯈ꯭ꯔꯒ ꯐꯖꯗꯦ ꯀꯦꯕꯤ ꯃꯈꯨꯠ ꯀꯥꯗꯨ ꯂꯣꯟꯅꯔꯒ ꯇꯣꯝꯁꯅꯥꯒꯤ ꯃꯈꯣꯡꯗ ꯁꯣꯛꯂꯒ ꯏꯕꯨꯡ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨ ꯃꯍꯥꯛ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯔꯕꯁꯨ ꯑꯩꯒꯤ ꯑꯅꯤꯡꯕꯗꯤ ꯊꯨꯡꯍꯟꯕꯤꯗꯦ ꯃꯍꯥꯛꯇꯤ ꯅꯨꯄꯤꯗ ꯌꯥꯝꯅ ꯆꯣꯞꯄ ꯅꯨꯄꯥꯅꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯕ ꯑꯩ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯝꯗꯥꯏꯅꯦ ꯑꯩꯕꯨ ꯋꯥꯍꯟꯕꯤꯔꯅꯨ ꯏꯕꯨꯡ ꯑꯩꯗꯤ ꯅꯪꯒꯤ ꯌꯨꯝꯗ ꯅꯨꯡꯇꯤꯒꯤ ꯂꯥꯛꯀꯅꯤ ꯑꯩꯕꯨ ꯅꯪꯅ ꯉꯥꯛꯄꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯩꯗꯤ ꯅꯨꯡꯇꯤꯒꯤ ꯂꯥꯛꯀꯅꯤꯌꯦ ꯑꯩ ꯅꯪꯒ ꯂꯣꯏꯅꯅ ꯍꯤꯡꯕ ꯄꯨꯟꯁꯤ ꯑꯗꯨ ꯄꯥꯝꯃꯤ ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ ꯇꯣꯝꯁꯅꯥ ꯀꯦꯕꯤꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯒ ꯅꯪꯁꯦ ꯅꯨꯄꯤꯅꯤ ꯈꯔ ꯈꯔꯁꯨ ꯏꯀꯥꯏꯕ ꯈꯪꯉꯨ ꯅꯪꯅ ꯅꯕꯨꯛꯆꯦꯜ ꯁꯦꯡꯕ ꯃꯤꯑꯣꯏ ꯑꯣꯏꯔꯝꯂꯕꯗꯤ ꯂꯨꯈꯥꯛꯀꯤ ꯀꯣꯝ ꯑꯗꯨꯗ ꯆꯍꯤ ꯀꯌꯥ ꯄꯨꯊꯕ ꯑꯣꯏꯔꯕꯁꯨ ꯅꯪꯕꯨ ꯑꯗꯨꯃꯛ ꯅꯨꯡꯁꯤꯗꯨꯅ ꯂꯩꯔꯝꯒꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯑꯣꯟ ꯑꯑꯣꯟ ꯆꯥꯕꯤ ꯑꯃ ꯄꯥꯝꯗ꯭ꯔꯒ ꯑꯃ ꯌꯥꯗ꯭ꯔꯒꯅ ꯑꯃ ꯅꯨꯄꯤ ꯅꯪꯒꯤ ꯊꯃꯣꯏꯁꯦ ꯄꯨꯔꯥ ꯇꯤꯟ ꯆꯪꯉꯦ ꯑꯉꯛꯄꯅꯤ ꯅꯪꯒꯤ ꯄꯨꯛꯆꯦꯜꯁꯦ ꯑꯩꯒꯤ ꯂꯝꯕꯤ ꯊꯥꯗꯣꯛ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯀꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯀꯦꯕꯤꯅ ꯇꯣꯝꯁꯅꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯒ ꯏꯕꯨꯡ ꯑꯩꯕꯨ ꯑꯃꯨꯛꯇꯗꯤ ꯅꯨꯡꯁꯤꯕꯤꯌꯨ ꯀꯩꯗꯧꯕꯒꯦ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯏꯕꯨꯡ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯀꯗꯣꯝꯗꯒꯤꯅꯣ ꯀꯦꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯠ ꯂꯥꯎꯅ ꯊꯥꯗꯠꯂꯒ ꯌꯥꯝꯅ ꯏꯪ ꯇꯞꯄꯤ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯅꯃꯥꯏꯗꯨ ꯏꯀꯥꯏꯗ꯭ꯔꯣ ꯃꯤꯒꯤ ꯅꯨꯄꯥꯒꯤ ꯈꯨꯗꯥꯡꯒ ꯄꯥꯏꯔꯤꯗꯨꯕꯣ ꯑꯗꯨꯁꯨ ꯃꯁꯥꯅ ꯅꯪꯕꯨ ꯄꯥꯝꯗꯦ ꯍꯥꯏꯔꯕ ꯐꯥꯎꯕꯗ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯔꯕꯤ ꯅꯤꯡꯊꯤꯕ ꯐꯤꯖꯣꯜꯅ ꯂꯩꯇꯦꯡꯕꯤ ꯂꯥꯏꯔꯦꯝꯕꯤ ꯃꯥꯟꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯇꯣꯝꯁꯅꯥ ꯃꯨꯟꯅ ꯌꯦꯡꯂꯒ ꯅꯍꯥꯛꯀꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯇꯥꯈ꯭ꯔꯕꯒꯨꯝꯅ ꯇꯧꯏ ꯑꯩꯒꯤ ꯆꯤꯡꯅꯕꯁꯦ ꯑꯃꯨꯛꯇ ꯀꯣꯛꯍꯟꯕꯤꯌꯨ ꯅꯍꯥꯛ ꯀꯅꯥꯅꯣ ꯅꯨꯄꯤ ꯑꯗꯨꯅ ꯑꯆꯝꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯏꯕꯨꯡ ꯑꯩ ꯅꯪꯒꯤ ꯂꯥꯏꯐ ꯗꯦꯕꯤ ꯊꯥꯗꯣꯏꯅꯤ ꯇꯣꯝꯁꯅꯥ ꯍꯔꯥꯎꯅ ꯅꯪꯕꯨ ꯊꯥꯗꯣꯏꯅꯤ ꯍꯥꯏꯕ ꯑꯁꯨꯛ ꯅꯤꯡꯊꯤꯖꯕꯤ ꯅꯍꯥꯛ ꯑꯁꯦ ꯃꯇꯝ ꯈꯔꯗꯤ ꯐꯠꯇꯕꯤ ꯃꯍꯥꯛꯅ ꯃꯥꯡꯍꯜꯂꯨꯔꯕꯅꯤꯅꯦ ꯅꯍꯥꯛ ꯂꯥꯛꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩꯗꯤ ꯊꯋꯥꯏ ꯑꯁꯦ ꯀꯌꯥꯗ ꯋꯥꯔꯨꯔꯦ ꯑꯩꯗꯤ ꯏꯕꯨꯡꯕꯨ ꯉꯔꯥꯡꯈꯛ ꯊꯦꯡꯅꯗꯕ ꯃꯇꯝꯗ ꯏꯕꯨꯡ ꯎꯗ꯭ꯔꯕꯗꯤ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯍꯦꯛ ꯍꯟꯖꯤꯜꯂꯛꯄꯒ ꯏꯕꯨꯡꯕꯨ ꯎꯅꯕ ꯂꯥꯛꯂꯤꯕꯁꯤꯅꯤ ꯅꯪꯗꯤ ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯂꯩ ꯍꯥꯏꯕ ꯈꯪꯂꯤꯕ ꯑꯩꯗꯤ ꯅꯪꯒꯤ ꯃꯃꯤꯅꯤ ꯃꯃꯤꯗꯤ ꯅꯪꯅ ꯆꯠꯄ ꯈꯨꯗꯤꯡ ꯏꯟꯅꯕ ꯇꯥꯕꯅꯤ ꯑꯩꯗꯤ ꯑꯌꯨꯛ ꯉꯟꯇꯥꯅ ꯅꯪꯕꯨ ꯌꯦꯡꯖꯕ ꯂꯥꯛꯆꯕꯅꯤ ꯑꯗ ꯂꯥꯛꯑꯦ ꯍꯥꯏꯕ ꯈꯪꯍꯟꯗ ꯅꯪꯒꯤ ꯇꯨꯡ ꯑꯣꯏꯅ ꯂꯣꯟꯅ ꯏꯟꯅꯖꯔꯛꯄꯅꯤ ꯑꯗ ꯃꯁꯤꯒꯤ ꯏꯀꯥꯏ ꯈꯪꯗꯕꯤ ꯅꯨꯄꯤꯁꯦ ꯃꯥ ꯊꯦꯡꯅꯕ ꯀꯦꯕꯤꯗꯤ ꯀꯔꯤꯁꯨ ꯍꯥꯏꯗ ꯑꯅꯤꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯊꯥꯗꯣꯏ ꯇꯣꯝꯁꯅꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ ꯏꯕꯨꯡ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯅꯨꯄꯤ ꯑꯣꯏꯖꯔꯕꯁꯨ ꯅꯪꯒꯤ ꯅꯨꯡꯁꯤꯕꯅ ꯅꯐꯝꯗ ꯏꯀꯥꯏꯅ ꯐꯣꯡꯗꯣꯛꯆꯕꯅꯤ ꯏꯕꯨꯡ ꯅꯪꯒꯤ ꯇꯥꯂꯣꯏ ꯑꯣꯏꯍꯟꯕꯤꯌꯣ ꯑꯩꯕꯨ ꯇꯣꯝꯁꯅꯥ ꯅꯨꯡꯉꯥꯏꯇꯅ ꯊꯥꯗꯣꯏ ꯃꯗꯨ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏ ꯅꯪꯒ ꯑꯩꯒ ꯊꯥꯛ ꯌꯥꯝꯅ ꯈꯦꯠꯅꯩ ꯑꯩꯗꯤ ꯄꯣꯄꯥꯡ ꯁꯨꯗꯕ ꯂꯥꯏꯔ ꯃꯆꯥꯅꯤ
ꯅꯪꯅ ꯏꯃꯨꯡ ꯑꯃꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯨꯝꯕꯤ ꯑꯩꯗꯤ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗꯦ ꯑꯗꯨꯒ ꯅꯍꯥꯛꯄꯨꯁꯨ ꯋꯥꯍꯟꯕ ꯈꯛ ꯄꯥꯝꯗꯦ ꯊꯥꯗꯣꯏ ꯃꯣꯃꯣ ꯅꯣꯛꯂꯒ ꯇꯣꯝꯁꯅꯥꯒꯤ ꯃꯃꯥꯏꯗ ꯅꯨꯡꯁꯤꯅ ꯅꯥꯜꯂꯒ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯃꯔꯤ ꯃꯇꯥꯁꯤꯡꯅ ꯅꯪꯕꯨ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯣꯏꯕꯗ ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯅꯔꯕꯅꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯑꯆꯧꯕ ꯃꯆꯥ ꯀꯔꯤꯃꯠꯇ ꯈꯥꯏꯗꯦ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯑꯗꯨꯅ ꯃꯔꯨꯅꯤ ꯃꯔꯩ ꯌꯦꯠꯇꯨꯅ ꯅꯪꯅ ꯉꯝꯅꯅꯕ ꯇꯧꯔꯒ ꯂꯩꯔꯅꯨ ꯂꯥꯛꯑꯣ ꯊꯦꯡꯈ꯭ꯔꯅꯤ ꯅꯪ ꯑꯩ ꯉꯁꯤꯃꯛ ꯂꯨꯍꯣꯡꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯕꯅꯤ ꯅꯪꯕꯨ ꯅꯨꯡꯁꯤꯃꯟꯕꯅ ꯏꯀꯥꯏ ꯏꯀꯤ ꯋꯥꯡꯃ ꯂꯥꯟꯗꯨꯅ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯇꯣꯝꯁꯅꯥ ꯍꯟꯗꯛꯃꯨꯛꯇꯤ ꯀꯔꯤꯁꯨ ꯍꯥꯏꯗ꯭ꯔꯦ ꯊꯥꯗꯣꯏꯒꯤ ꯃꯈꯨꯠ ꯑꯗꯨ ꯁꯝꯗꯨꯅ ꯑꯗꯨꯃꯛ ꯆꯠꯄ ꯍꯧꯔꯝꯃꯤ ꯈꯔ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯆꯠꯂꯨꯔꯕꯅꯤ ꯑꯗꯨꯕꯨ ꯊꯥꯗꯣꯏꯅ ꯇꯨꯡꯐꯠ ꯑꯣꯟꯊꯣꯔꯛꯂꯒ ꯇꯣꯝꯁꯅꯥꯕꯨ ꯁꯒꯣꯜ ꯒꯥꯔꯤꯗ ꯀꯥꯈꯠꯍꯜꯂꯝꯂꯒ ꯀꯦꯕꯤꯒꯤ ꯃꯅꯥꯛꯇ ꯅꯛꯅ ꯆꯪꯁꯤꯜꯂꯒ ꯅꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯑꯩ ꯃꯁꯛ ꯃꯨꯟꯅ ꯈꯪꯏ ꯏꯕꯨꯡ ꯇꯣꯝꯁꯅꯥꯒꯤ ꯃꯐꯝꯗꯒꯤ ꯅꯪꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯔꯦ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯃꯍꯥꯛꯄꯨ ꯎꯕ ꯃꯇꯝꯗ ꯃꯤꯠꯅ ꯐꯥꯎꯕ ꯍꯪꯀꯠꯅ ꯌꯦꯡꯕ ꯌꯥꯔꯣꯏ ꯃꯍꯥꯛ ꯑꯁꯦ ꯑꯩꯒꯤ ꯑꯣꯏꯔꯕꯅꯤ ꯂꯥꯏꯔ ꯆꯨꯗꯠꯅꯕꯤꯗꯤ ꯁꯦꯜꯅ ꯈꯥꯏꯕ ꯅꯠꯇꯤꯌꯦ ꯅꯪꯒꯤ ꯂꯤꯆꯠ ꯁꯥꯖꯠ ꯑꯗꯨꯅ ꯈꯥꯏꯒꯗꯕꯅꯤ ꯅꯪꯅ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯔꯕꯁꯨ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡꯗ ꯌꯨꯝ ꯄꯥꯜꯂꯕꯁꯨ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯕ ꯐꯪꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯃꯗꯨꯕꯨ ꯀꯧꯏ ꯂꯥꯏꯔ ꯆꯨꯗꯠꯅꯕꯤ ꯂꯦꯝꯍꯧꯔꯤꯕ ꯅꯄꯨꯟꯁꯤ ꯑꯗꯣ ꯅꯨꯡꯉꯥꯏꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯨ ꯁꯦꯜ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯑꯗꯨꯒ ꯃꯁꯤꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯃꯍꯥꯛꯀꯤ ꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤꯕ ꯑꯗꯨꯒꯤ ꯂꯃꯟꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏꯅ ꯀꯦꯕꯤꯒꯤ ꯃꯃꯥꯏꯗ ꯁꯥꯐꯨ ꯀꯟꯅ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯝꯃꯤ ꯑꯗꯨꯒ ꯁꯛ ꯌꯥꯝꯅ ꯀꯥꯛꯅ ꯇꯣꯝꯁꯅꯥꯒ ꯍꯔꯥꯎꯅ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯀꯦꯕꯤ ꯃꯃꯥꯏ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯂꯝꯕꯤꯒꯤ ꯆꯤꯗꯥꯏ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ ꯑꯁꯨꯝꯅ ꯊꯥꯗꯣꯏ ꯑꯃꯗꯤ ꯇꯣꯝꯁꯅꯥ ꯂꯨꯍꯣꯡꯂꯝꯃꯤ ꯑꯗꯨꯒ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯥꯏ ꯑꯗꯨꯃꯛ ꯄꯥꯛꯄꯅꯤ ꯃꯇꯝ ꯌꯥꯝꯅ ꯆꯪꯂꯕꯁꯨ ꯑꯈꯥꯡ ꯀꯟꯕꯅ ꯃꯔꯨꯅꯤ